ꯁꯥꯕꯁꯤ ꯂꯥꯎꯊꯣꯛꯄ ꯃꯇꯝꯗ ꯃꯥꯁꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯐꯤꯕꯝꯁꯤꯒꯤ ꯃꯑꯣꯡ ꯃꯥꯜꯂꯦ ꯍꯥꯏꯅ ꯅꯥꯔꯛꯄꯀꯣ ꯌꯥꯝ ꯁꯦꯔꯤꯌꯁ ꯑꯣꯏꯔꯛꯄꯀꯣ ꯑꯗꯨꯗ ꯍꯧꯖꯤꯛ ꯈꯨꯠꯇ ꯄꯨꯈꯤꯕꯅꯦꯕ ꯍꯧꯖꯤꯛ ꯁꯤꯒꯤ ꯍꯥꯏꯔꯛꯄꯁꯤꯗꯗꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒ ꯃꯤꯑꯣꯏꯕꯒꯤ ꯃꯣꯏꯁꯦ ꯁꯤꯒꯨꯝꯕꯁꯤ ꯊꯣꯛꯂꯛꯑꯗꯤ ꯃꯁꯥ ꯃꯁꯥꯅ ꯊꯣꯛꯂꯛꯑꯒꯗꯤ ꯀꯤꯕꯁꯤ ꯁꯥꯔ ꯑꯩꯈꯣꯏꯅ ꯑꯦꯗꯚꯥꯟꯁ ꯇꯧꯕ ꯃꯇꯝꯗ ꯂꯧꯗꯕꯁꯦ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯂꯧꯕꯤꯌꯨ ꯁꯤꯅꯤꯗ ꯍꯣꯏ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯗꯨ ꯑꯣꯏꯔꯝꯗꯕ ꯑꯣꯏꯁꯅꯨ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯝꯕ ꯑꯣꯏꯁꯅꯨ ꯑꯇꯣꯞꯄ ꯂꯩꯅꯥ ꯑꯃ ꯑꯣꯏꯔꯝꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯆꯠꯊꯣꯛꯎꯔꯒꯁꯨ ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯔꯤꯉꯩꯗꯤ ꯂꯣꯠꯁꯤꯜꯂꯒ ꯊꯝꯕꯁꯦ ꯃꯗꯨꯅ 14 days ꯅꯨꯃꯤꯠ 14ꯅꯤ ꯂꯥꯟꯈ꯭ꯔꯒꯗꯤ ꯂꯥꯏꯅꯥꯗꯨꯒꯤ ꯃꯥꯒꯤ ꯃꯑꯣꯡ ꯂꯥꯏꯑꯣꯡꯁꯤ ꯂꯥꯛꯀꯗꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯑꯁ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯇꯧꯕ ꯂꯩꯇꯦ ꯑꯩ ꯀꯅꯥꯝꯇꯒ ꯂꯣꯏꯅꯔꯨꯕ ꯂꯩꯇꯦꯅ ꯁꯨꯝ ꯈꯜꯂꯒꯗꯤ ꯑꯗꯨꯏ ꯃꯅꯨꯡꯗꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩ ꯃꯔꯨꯞ ꯃꯄꯥꯡ ꯁꯨꯝ ꯄꯨꯜ ꯂꯩꯔꯒꯗꯤ ꯃꯗꯨꯗꯒꯤ ꯑꯗꯨꯝ ꯁꯟꯗꯣꯛꯈꯤꯗꯣꯔꯤꯅꯤ ꯍꯥꯏꯖꯔꯤꯕ ꯑꯗꯨ ꯃꯗꯨꯃꯛ ꯍꯣꯏ ꯑꯗꯨꯅ ꯃꯌꯥꯝꯁꯤ ꯇꯥꯃꯤꯟꯅꯁꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅꯗꯤ ꯒꯣꯔꯃꯦꯟ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯅꯅꯦꯕ ꯑꯩꯈꯣꯏꯅ ꯏꯟꯗꯕꯅꯅꯦꯕ ꯑꯩꯈꯣꯏꯅ ꯄꯨꯛꯆꯦꯜ ꯆꯦꯡꯗꯗꯤ ꯃꯁꯤ ꯀꯔꯤꯝꯇꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯂꯩ ꯍꯥꯏꯖꯔꯤꯕ ꯑꯗꯨꯅ ꯃꯤꯌꯥꯝꯅ ꯑꯩꯒꯤ ꯋꯥꯈꯜ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯁꯤꯡꯁꯦ ꯒꯣꯔꯃꯦꯟꯅ ꯐꯠꯇꯕ ꯊꯕꯛ ꯑꯃꯠꯇ ꯁꯤꯟꯕꯤꯔꯕ ꯐꯖꯅ ꯑꯩꯈꯣꯏꯁꯦ ꯃꯣꯏꯒꯤ ꯑꯦꯗꯚꯥꯏꯁꯁꯦ ꯐꯣꯂꯣ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯤꯔꯛꯄ ꯑꯗꯨꯒ ꯎꯔꯨꯞꯂꯣꯝꯒꯤꯅ ꯍꯥꯏꯕꯤꯔꯤꯗꯣ ꯑꯩꯈꯣꯏ ꯇ꯭ꯔꯛ ꯗ꯭राꯏꯚꯔ ꯑꯃ ꯑꯦꯅꯤꯋꯦ ꯍꯣꯔꯦꯟ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤꯗꯨ ꯀꯩꯁꯨ ꯂꯩꯔꯝꯗ꯭ꯔꯦꯅ ꯍꯥꯏꯔꯒꯗꯤ ꯅꯝꯕꯔ 9077282001 ꯐꯣꯟ ꯇꯧꯕꯤꯔꯛꯂꯤꯕꯁꯤꯗ ꯍꯣꯔꯦꯟ ꯇꯦꯛꯁ ꯃꯦꯁꯦꯖ ꯑꯝꯇ ꯍꯥꯏꯇꯥꯔꯦ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯒꯨꯝꯕꯗ ꯑꯗꯨꯋꯥꯏꯗ ꯅꯛꯅ ꯂꯩꯔꯒꯗꯤ ꯄꯥꯎꯗꯨ ꯈꯪꯕꯤꯔꯒꯗꯤ ꯀꯩꯁꯨ ꯇꯧꯔꯝꯗ꯭ꯔꯦ ꯍꯥꯏꯕꯅꯒꯨꯝꯕ ꯂꯩꯔꯝꯃꯒꯗꯤ ꯇꯦꯛꯁ ꯃꯦꯁꯦꯖ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯁꯨ ꯄꯥꯎ ꯂꯧꯖꯔꯛꯀꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯃꯦꯗꯤꯀꯦꯜꯒꯤ ꯑꯣꯏꯕ ꯑꯇꯩ ꯑꯇꯩ ꯌꯧꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗꯁꯨ ꯄꯥꯎ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯈꯪꯃꯤꯟꯅꯁꯦꯅ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝꯁꯤ ꯁꯔꯨꯛ ꯌꯥꯕꯤꯕꯁꯤꯒꯤꯗꯃꯛ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥꯗ ꯂꯩꯕꯤꯔꯤꯕ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯈꯨꯠꯁꯦꯝ ꯂꯥꯏꯚ ꯑꯃꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯔꯦꯗꯤꯑꯣꯗ ꯇꯥꯕꯤꯔꯤꯕꯁꯤꯡ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯣꯝꯒꯤ ꯄꯥꯎꯗꯝ ꯇꯝꯕꯤꯌꯨ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯀꯩꯅꯣ ꯏꯃꯥꯅꯦꯕꯅꯦ ꯑꯗꯣ ꯏꯃꯥꯁꯦ ꯁꯥ ꯁꯟ ꯈꯔ ꯍꯣꯠꯅꯔꯤꯕꯀꯣ ꯑꯗꯣ ꯏꯁꯥꯗ ꯀꯩꯁꯨ ꯀꯥꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯒꯦ ꯇꯧꯕ सा सन की होना कई कायब लेते सा सन होना मीग पुंद्रग लोरेको अदुम अखोगी मीग पुल्लसु खर लापतक हाइतारे मीग तंगाई फदना पुंदब यादेन हायरगदी खर लापथोकपा सिन ख्वाइ फै अदु मीग पुंसलगा चिन खक्तंग खुंबदुदि यादे मरमदि चिनदि खुमबा अदुगा अैगी खुद सादुना मागी मयादा सुम लैरबा माना पाइरंबा पोट नत्रगा माना अखोगी तिनगुम करिगुम्बा सेटपा ड्रॉपलेट गुम्बदो ताबदा खुना पाइरुरबा होरेन अै मार्क्स तो मुक सेमबगी खुदतुना चिंदा पाइसलुरगदि अदुम लोइदोरिमनी अदुना मदु खर लापथोकनबगी वाफमनी सासन सुम युमदो होनबगी कइसु कायबा लेते सिना लोइबिरबरा करी करी खाइबिनिंबा लेबिरि खुदसाबदि सेंहानि का हाइदुदि खुदसादि याम यामना लाखमदि कोनदेबा तो लोइरबिना कोनदसि यादा अै सुम खांनिंगना सुबिदादा होय होय कइसु कायबा लेते युमदो सासन अदुम होनबा मी मना अदुम होनबगी कइसु लेते इमानदि खोजे नुंगां तामसु यादेबा ना अदि कमाइसे खंद्रेबा ये होय मसे अखोगिसु अखोगी एंटेना हाइतारेको अखोगी चपचाबी मसागी एंटेना सि पांददना लैबनी अदो पोती यौरागा लैरे अदुबो हौजिक ओइरिबि इरांगसिना अखोइसु पांखटपा लौरुबा कनो तौददना लैरे अदुबो पोतु सेंबम पानबमदा पोतु लैरबनी मसि पांखलकांदा हानदगिदि खितंग फरकनेना खल्ले अदो यंगमिनसि अदुगा हौजिक हौजिकिदि मदुमा अखोइगी ओइनदि हाना थारिबा चांगदो दुम थाजबनी अदुबो अयिंग असा पुखाउसे याम लापि अखोइसिदगिदि हाइतारे याम अखोइसिदगी पाथोरदि याम लापि तसेंबदि पुखाउ योंगना तारोइदबो रेडियो चैनल ने अदु रेडियोदा पुखाउ ताना फाबसि अदुम याम सांगना हाइतारे वेबसिदा माइ माइगी गनोसो लैबनिना याम नुंगाइजरे थागतचरिमा हाइबिरक्पा सिगिदमक अदुगा मथंगी कोलर मदम खुदोंचाबा पिजगे Hello, Ming Amadi Lai from Highview. Hello. Hello. Good morning, sir. Good morning. Sir, ke moham do sum thata jani ta gaya pani sir. Highview, isagi Ming Highview. Sir, ta gaya kai ke singa moham dagi hijaman na sir. Tara mok jare Highview. Sir, ho je apai phumung chabada ngati bal sum yaw pe pa. Apai dili atau bo phangla ka yaw pada ngai kara ama ta ke chi apai mani dei ni khara yaw hai ba. Ina sa apai pada ti dile gyam gyam ta ta ba nan ni tha.
ꯑꯩꯈꯣꯏ ꯂꯣꯛꯗꯥꯎꯟ ꯇꯧꯕꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯃꯨꯛꯇꯤ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤꯁꯦ ꯍꯤꯗꯥꯛ ꯂꯥꯛꯊꯤꯕꯗꯪ ꯇꯧꯔꯝꯃꯦꯕ ꯁꯥꯔ ꯍꯧꯖꯤꯛꯁꯤꯅ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯗꯤꯖꯤꯁꯦ ꯑꯅꯥꯕ ꯈꯔ ꯐꯒꯠꯂꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯅꯤ ꯈꯪꯗꯦ ꯂꯣꯏꯅꯃꯛ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯍꯃꯨ ꯂꯣꯏ ꯍꯟꯖꯤꯜꯂꯛꯄꯁꯦ ꯁꯨꯝ ꯌꯦꯡꯕꯗ ꯎꯕꯗ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯦ ꯄꯨꯟꯁꯤꯜꯂꯛꯄꯗ ꯅꯨꯡꯗꯥꯡ ꯃꯌꯥꯝ ꯄꯨꯟꯕ ꯊꯕꯛ ꯆꯠꯊꯅꯔꯛꯄ ꯑꯗꯒꯤ ꯃꯤꯁꯤꯡ ꯆꯠꯄꯁꯤ ꯂꯥꯛꯄ ꯌꯥꯝ ꯍꯦꯟꯒꯠꯂꯛꯄ ꯍꯥꯏꯇꯥꯔꯦ ꯃꯤꯗꯤ ꯗꯨꯀꯥꯟꯁꯦ ꯊꯣꯡ ꯂꯣꯏ ꯂꯣꯟꯗꯅ ꯈꯨꯟꯗꯥ ꯃꯁꯤꯗ ꯇꯧꯔꯒ ꯍꯧꯖꯤꯛꯁꯤꯗ ꯂꯣꯏꯅ ꯍꯤꯗꯥꯛ ꯂꯩꯊꯣꯛꯅꯔꯛꯄ ꯇꯧꯔꯛꯄꯁꯦ ꯃꯁꯥ ꯃꯁꯥꯅ ꯆꯦꯛꯁꯤꯟꯗ꯭ꯔꯒꯗꯤ ꯃꯤ ꯑꯃꯅ 이분도 상관없거니 이분들이 내가 신경이 상관없는 게 상관없거니 하는데 그런데 그냥 따라서 보고 다 ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯆꯨꯝꯃꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯑꯗꯨꯝ ꯍꯧꯅꯕꯤꯅꯤ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯂꯝꯗꯝꯁꯦ ꯍꯦꯛ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯐꯥꯎꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯗꯨꯅ ꯑꯩꯈꯣꯏ ꯃꯇꯨꯡꯗ ꯏꯁꯤꯡ ꯆꯥꯅꯕ ꯃꯌꯥꯝ ꯌꯦꯟꯕꯤꯈꯔꯦ ꯑꯗꯨꯒ ꯉꯁꯤꯁꯤꯅ ꯑꯃꯨꯛ ꯂꯩꯀꯥꯏꯁꯤꯒꯤ ꯑꯣꯏꯅ ꯍꯤꯗꯥꯛ ꯀꯥꯞꯊꯣꯛꯀꯅꯤꯅ ꯀꯟꯅ ꯂꯥꯡꯖꯔꯤꯑꯕ ꯁꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯊꯨꯡꯗ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯂꯩꯀꯥꯏ ꯑꯃꯗ ꯄꯥꯡꯒꯜ ꯌꯨꯅꯤꯇꯤ ꯑꯣꯏꯅ ꯂꯩꯕ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅ ꯂꯩ ꯍꯥꯏꯇꯥꯔꯦ ꯃꯗꯨꯃꯛ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗ ꯉꯁꯥꯏꯒꯤ ꯆꯠꯂꯨꯕ ꯍꯥꯏꯇꯥꯔꯦ ꯅꯤꯖꯥꯃꯨꯗꯤꯟꯒꯤ ꯃꯗꯨꯒꯤ ꯃꯐꯝ ꯆꯠꯂꯨꯕꯗꯨ ꯃꯅꯤꯄꯨꯔꯗꯒꯤ ꯈꯔ ꯌꯥꯎꯋꯦꯅ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯆꯠꯂꯨꯕꯗꯨꯒ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯔꯤꯕꯁꯤꯒ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯔꯦꯟꯇꯤꯟꯒꯤ ꯃꯇꯝꯗꯣ ꯍꯦꯜꯂꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯐꯥꯎꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯍꯥꯏꯕꯅꯆꯤꯡꯕ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯦꯅꯤꯋꯦ ꯖꯦꯅꯤꯝꯁꯇ ꯉꯁꯤ ꯑꯗꯨꯗ ꯌꯥꯎꯔꯤꯕꯁꯤꯡ ꯑꯃ ꯑꯌꯨꯛꯇ ꯍꯧꯖꯤꯛ ꯊꯨꯡꯂꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯂꯩ ꯑꯗꯨꯒ ꯃꯗꯨ ꯇꯦꯁ ꯇꯧꯕ ꯊꯣꯛꯄ ꯑꯇꯩ ꯑꯇꯩ ꯇꯧꯔꯒ ꯍꯦꯟꯅ ꯑꯔꯨꯕꯒꯤ ꯐꯤꯕꯝ ꯂꯩꯔꯝꯃꯒꯅ ꯃꯈꯥ ꯇꯥꯅ ꯂꯥꯌꯦꯡꯕ ꯑꯗꯨꯒ ꯂꯩꯔꯝꯗ꯭ꯔꯒꯅ ꯃꯗꯨ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯇꯉꯥꯏꯐꯗꯅ ꯆꯦꯛꯁꯤꯟꯕ ꯌꯥꯕ ꯅꯨꯃꯤꯠ ꯈꯔꯅꯤꯁꯤꯗ ꯂꯩꯅꯥꯁꯤ ꯌꯥꯝ ꯂꯨꯕꯁꯤ ꯄ꯭ꯔꯕꯞ ꯂꯧꯈ꯭ꯔ ꯅꯨꯃꯤꯠ 14 ꯀꯔꯤꯝ ꯇꯧꯗꯕꯁꯦ ꯃꯁꯤꯅꯤ ꯈ꯭ꯋꯥꯏ ꯉꯛꯏꯁꯦ ꯑꯗꯨꯅ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯁꯦꯝꯃꯒ ꯚꯤꯗꯤꯑꯣ ꯑꯃꯁꯨ ꯊꯥꯒꯠꯆꯕꯅꯤ ꯃꯌꯥꯝꯗ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯃꯁꯤ ꯂꯩꯅꯥꯁꯤ ꯁꯟꯗꯣꯔꯛꯄ ꯍꯥꯏꯗꯅ ꯌꯨꯇ꯭ꯌꯨꯕ ꯑꯃꯗꯤ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯑꯗꯨ ꯃꯌꯥꯝꯁꯨ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯃꯁꯤꯅꯤ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯤꯔꯛꯄꯁꯤꯒꯤꯗꯃꯛ ꯑꯗꯨꯒ ꯈꯤꯇꯪ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯔꯛꯇ ꯂꯣꯏꯅꯃꯛ ꯃꯤꯁꯤꯡꯁꯦ ꯑꯃꯁꯨ ꯉꯥꯏꯔꯦ ꯂꯣꯏꯅꯃꯛ ꯑꯩꯁꯨ ꯉꯥꯏ ꯃꯤꯁꯨ ꯉꯥꯏ ꯈꯪꯕꯁꯦ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯁꯥꯕ ꯑꯗꯨꯝ ꯑꯗꯨꯒ ꯊꯕꯛ ꯇꯧꯊꯣꯛꯄꯗꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯗꯕ ꯑꯗ ꯑꯩꯈꯣꯏꯒꯤ ꯍꯩꯅꯕꯤ ꯑꯃꯈꯛ ꯂꯩꯌꯦ ꯑꯩꯈꯣꯏꯁꯦ ꯃꯤꯉꯣꯟꯗ ꯉꯥꯡꯕ ꯄꯥꯟꯅꯕꯗꯤ ꯌꯥꯝ ꯍꯩꯕ ꯑꯩꯅ ꯀꯔꯤ ꯇꯧꯔꯤꯒꯦꯁꯦ ꯃꯁꯤ ꯍꯦꯛꯇ ꯃꯁꯤꯗ ꯁ꯭ꯋꯥꯏꯁꯤꯗ ꯄꯨꯊꯕ ꯑꯩꯁꯨ ꯉꯥꯏ ꯃꯤꯁꯨ ꯉꯥꯏ ꯃꯁꯤ ꯂꯣꯏꯅꯃꯛꯁꯦ ꯑꯗꯨꯝ ꯇꯧꯏ ꯑꯗꯨꯅ ꯃꯁꯤ ꯑꯗꯨꯝ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤ ꯂꯩꯔꯕꯅꯤ ꯑꯩꯈꯣꯏꯗꯤ ꯃꯁꯤ ꯌꯥꯝ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯔꯕꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤ ꯊꯕꯛꯁꯤꯗ ꯊꯥꯒꯠꯄꯤꯕꯅ ꯀꯣꯡꯒꯥꯏꯅꯤ ꯆꯩꯕꯤꯕꯅ ꯀꯣꯡꯒꯥꯏꯅꯤ ꯊꯥꯒꯠꯄꯤꯕ ꯂꯣꯏ ꯄꯨꯡꯕꯁꯦ ꯑꯩꯈꯣꯏ ꯂꯣꯏ ꯈꯪꯖꯩ ꯃꯥꯅ ꯇꯧꯔꯣꯗꯅ ꯍꯥꯏꯔꯗꯤꯀꯣ ꯑꯗꯨꯝ ꯈꯪꯉꯦꯕ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯇꯧꯔꯤ ꯆꯦꯛꯁꯤꯟꯕ ꯌꯥꯕ ꯆꯦꯛꯁꯤꯟꯒꯗꯕ ꯃꯑꯣꯡꯁꯦ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯕ ꯍꯦꯛ ꯃꯗꯨꯗ ꯊꯦꯡꯅꯔꯛꯄꯗ ꯈꯪꯗꯣꯔꯤꯕꯅꯤꯀꯣ ꯈꯣꯡꯉꯀꯥꯟꯗ ꯈꯪꯉꯦꯅ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯑꯗꯨꯅ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯧꯖꯤꯛꯅꯦ ꯀꯩꯅꯣ ꯂꯩꯀꯥꯏꯗꯒꯤ ꯂꯩꯀꯥꯏꯅꯤ ꯀꯣꯚꯤꯗ-19 ꯈꯤꯇꯪ ꯊꯩꯗꯣꯛꯆꯔꯒ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯅꯦ ꯃꯤ ꯂꯝꯒꯤꯗꯤ ꯀꯂꯕꯗꯒꯤ ꯂꯩꯔꯤꯕ ꯁꯣꯁꯦꯜ ꯋꯥꯔꯀꯔ ꯄꯨꯝꯅꯃꯛꯅ ꯇꯧꯋꯤ ꯑꯗꯥ ꯌꯥꯝ ꯍꯥꯏꯖꯗ꯭ꯔꯥꯀꯣ ꯑꯗ ꯑꯩꯈꯣꯏ ꯂꯝꯒꯤꯗꯤ ꯂꯩꯔꯤꯕ ꯋꯥꯔꯗ ꯃꯦꯝꯕꯔ ꯑꯣꯏꯔꯣ ꯄ꯭ꯔꯙꯥꯟ ꯑꯣꯏꯔꯣ ꯖꯤꯂꯥ ꯄ꯭ꯔꯁꯥꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕꯤꯗꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯨ ꯂꯩꯖꯗꯦ ꯑꯗꯨꯕꯨ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯀꯂꯕꯅꯁꯨ ꯀꯔꯤꯝꯇ ꯇꯧꯕꯤꯗꯦ ꯂꯩꯇ ꯂꯥꯏꯔꯁꯨ ꯃꯌꯥꯝ ꯀꯔꯤꯝꯇ ꯌꯦꯡꯁꯤꯟꯕꯤꯗꯦ ꯁꯤꯒꯤꯗꯃꯛꯇ ꯈꯤꯇꯪꯁꯨ ꯄꯦꯟꯖꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯗꯤ ꯑꯗꯨ ꯐꯪꯉꯤ ꯐꯪꯗꯦ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯨ ꯑꯩꯈꯣꯏꯗꯗꯤ ꯂꯩꯖꯗꯦ ꯑꯗꯨꯒ ꯌꯥꯔꯒꯗꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯉꯥꯡꯉꯤꯁꯦ ꯍꯣꯔꯦꯟꯗꯤ ꯑꯩꯅ ꯊꯣꯛꯄ ꯃꯇꯝꯗ ꯍꯦꯛꯇ ꯊꯛꯁꯤ ꯇꯥꯑꯣꯏꯅ ꯉꯥꯡꯕꯤꯕ ꯀꯩꯗꯧꯗ꯭ꯔꯗꯤ ꯈꯟꯗꯣꯛꯄ ꯑꯗꯨꯃꯥꯏꯅ ꯈꯟꯕꯤꯒꯅꯨ ꯑꯩꯈꯣꯏꯕꯨ ꯌꯥꯗꯅ ꯋꯥ ꯉꯥꯡꯕꯗꯣ ꯉꯥꯡꯕꯤꯔꯛꯀꯅꯨ ꯑꯩꯅ ꯇꯧꯔꯤꯁꯦ ꯂꯩꯀꯥꯏꯒꯤ ꯋꯥꯀꯠꯅꯤ ꯊꯥꯒꯠꯆꯔꯤꯅꯤ ꯑꯗꯨ ꯈꯤꯇꯪ ꯈꯟꯕꯤꯔꯒ ꯋꯥ ꯉꯥꯡꯕꯤꯌꯨ ꯑꯩꯅ ꯉꯥꯡꯅꯤꯡꯉꯦꯅ ꯍꯦꯛꯇ ꯄꯉꯥꯡ ꯉꯥꯡꯕ ꯇꯧꯗꯅ ꯇꯧꯋꯦ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯇꯧꯗꯕꯗꯤ ꯇꯧꯗꯦ ꯍꯥꯏꯖꯔꯤꯅꯦ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯗꯨꯒ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩ ꯂꯩꯀꯥꯏꯁꯤꯒꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯍꯧꯖꯤꯛꯄꯨ ꯀꯣꯚꯤꯗ-19 ꯃꯄꯥꯟ ꯊꯣꯛꯅꯕ ꯍꯥꯏꯕ ꯃꯇꯝꯗ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯄꯨꯟꯁꯤꯟꯅ ꯊꯥꯅꯕꯁꯦ ꯈꯤꯇꯪ ꯇꯣꯛꯄꯤꯌꯨ ꯌꯥꯔꯒꯗꯤ ꯃꯣꯏꯅ ꯆꯠꯂꯤꯕ ꯊꯕꯛꯇꯣ ꯑꯩ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯗꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯂꯩꯔꯤꯕ ꯂꯩꯀꯥꯏꯒꯤ ꯃꯆꯥ ꯃꯅꯥꯎꯁꯤꯡꯒꯤ ꯍꯧꯔꯛꯏꯕ ꯁꯥꯇ꯭ꯔꯁꯤꯡꯇꯪ ꯌꯦꯡꯉꯒ ꯁꯤꯒꯤ ꯃꯤꯇꯤꯡꯁꯦ ꯊꯨꯒꯥꯏꯕꯤꯅꯕ ꯂꯩꯀꯥꯏꯁꯦ ꯑꯗꯨꯝ ꯅꯨꯄꯥꯁꯤꯡ ꯈꯪꯕꯤꯗꯅꯕ ꯑꯩꯅ ꯗꯥꯏꯃꯟꯒꯤ ꯊꯣꯡꯗ ꯍꯥꯏꯖꯔꯤ ꯊꯥꯒꯠꯆꯔꯤꯁꯤꯅꯤꯗ ꯁꯨꯝ ꯂꯩꯀꯥꯏ ꯂꯝꯗꯝꯒꯤ ꯍꯣꯏ ꯃꯤ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯃꯤ ꯌꯥꯝꯃꯤ ꯋꯥ ꯌꯥꯝꯃꯦ ꯑꯗꯣ ꯑꯗꯨꯅ ꯂꯩꯀꯥꯏꯒꯤ ꯁꯨꯃꯥꯏꯅ ꯊꯥꯡꯒꯠꯄꯗ ꯀꯔꯤꯒꯤ ꯍꯥꯏꯔꯤꯅꯣ ꯈꯣꯠꯂꯤꯅꯣ ꯍꯥꯏꯕ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯕꯨ
ꯍꯣꯏ ꯂꯩꯀꯥꯏ ꯂꯝꯗꯝ ꯑꯃꯗ ꯃꯌꯥꯝꯒꯤ ꯁꯤꯒꯨꯝꯕ ꯇꯧꯔꯤꯒ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤꯗꯤ ꯇꯥꯗꯦ ꯍꯥꯏꯕꯅꯤ ꯇꯥꯗꯕꯗꯨꯒꯤ ꯇꯥꯗꯕ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯖꯦꯟꯇꯥ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝꯁꯤ ꯁꯔꯨꯛ ꯌꯥꯕꯤꯕ ꯑꯗꯨꯒ ꯑꯆꯧꯕ ꯋꯥꯏꯈꯣꯝ ꯉꯔꯥꯡꯒꯤ ꯍꯤꯌꯥꯡꯂꯝ ꯋꯥꯏꯈꯣꯝ ꯂꯩꯀꯥꯏ ꯏꯕꯨꯙꯧ ꯏꯅꯨꯡ ꯂꯣꯟꯖꯥ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯂꯥꯏꯕꯨꯡ ꯃꯅꯥꯛꯇ ꯃꯩ ꯆꯥꯛꯈꯤꯕꯗ ꯀꯛꯆꯤꯡ ꯐꯥꯌꯔ ꯁꯥꯔꯚꯤꯁꯅ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤ ꯍꯥꯏꯗꯅ ꯑꯆꯧꯕ ꯋꯥꯏꯈꯣꯝꯅ ꯍꯥꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯐꯥꯌꯔ ꯁꯥꯔꯚꯤꯁꯅ ꯑꯁꯤꯒꯨꯝꯕ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯑꯃꯗ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ ꯍꯥꯏꯅ ꯇꯥꯖꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯁꯥꯔ ꯑꯩ ꯈꯥꯝꯕꯣ ꯂꯝꯗꯥꯏꯕꯨꯡꯗꯒꯤ ꯁꯣꯃꯤꯂꯥ ꯍꯥꯏꯕꯤꯌꯨ ꯇꯔꯥꯝꯅꯣꯛꯆꯔꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯥꯔ ꯁꯤꯅꯦ ꯑꯩꯈꯣꯏꯒꯤꯗꯤ ꯆꯦꯡ ꯕꯣꯇꯔ ꯑꯃꯗ ꯆꯦꯡ ꯀꯦꯖꯤ 4 ꯐꯪꯖꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯤꯑꯣꯏꯕ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯅ ꯃꯄꯥꯟ ꯊꯣꯛꯇꯕ ꯍꯥꯏꯕꯗꯨꯗ ꯈꯪꯗꯕ ꯍꯥꯏꯕꯗꯨꯗ ꯅꯠꯇ꯭ꯔꯒ ꯈꯔ ꯂꯥꯞꯅ ꯂꯩꯁꯨ ꯄꯣꯠꯇ ꯂꯩꯔꯒꯁꯨ ꯍꯥꯏꯕꯁꯤꯗ ꯁꯨꯡꯌꯥ ꯌꯥꯗꯕ ꯑꯗꯨꯝ ꯆꯪꯁꯜꯂ ꯍꯧꯖꯤꯛꯀꯤ ꯂꯥꯏꯅꯥꯁꯤꯕꯨ ꯃꯈꯣꯏꯗ ꯑꯀꯤꯕ ꯍꯥꯏꯕꯁꯤ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯁꯤ ꯈꯛꯇꯪ ꯍꯥꯏꯖꯒꯦꯅꯦ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯤꯔꯛꯂꯤꯕꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯅ ꯑꯗꯨꯝ ꯅꯛꯁꯟꯅꯒꯅꯨ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯍꯥꯏꯀꯥꯟꯗ ꯃꯁꯤ ꯉꯥꯛꯇꯅ ꯂꯩꯕꯒꯤ ꯋꯥꯈꯜꯂꯣꯝꯗ ꯑꯃ ꯍꯥꯏꯕꯤꯔꯛꯄꯅꯤ ꯑꯗꯣ ꯊꯥꯒꯠꯆꯔꯤ ꯃꯊꯪ ꯀꯣꯂꯔ ꯑꯃ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯥꯔ ꯒꯨꯗ ꯃꯣꯔꯅꯤꯡ ꯋꯥꯕ ꯆꯤꯡ ꯍꯩꯔꯣꯛ ꯃꯃꯥꯡꯗꯒꯤ ꯁꯨꯅꯤꯜ ꯁꯥꯔ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯑꯦꯔꯤꯌꯥꯁꯤ ꯁꯥꯔ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯁꯨ ꯐꯔꯛ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯁꯨ ꯐꯔꯛ ꯑꯣꯏꯕ ꯁꯥꯔ ꯍꯥꯏꯕꯤꯌꯨ ꯑꯗꯣ ꯍꯧꯖꯤꯛ ꯂꯨꯔꯕ ꯇꯥꯟꯖꯥꯁꯤꯗ ꯁꯥꯔ ꯍꯥꯏꯔꯤꯕ ꯂꯝꯁꯤ ꯑꯩꯈꯣꯏ ꯑꯦꯅꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯍꯩꯔꯣꯛꯇ ꯗꯤꯄꯦꯟ ꯇꯧꯋꯦꯕ ꯁꯥꯔ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯪꯗꯦ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯪꯗꯦ ꯑꯦꯅꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯁꯤꯅ ꯃꯐꯝꯗꯨꯗ ꯁꯦꯅꯤꯇꯥꯏꯖꯦꯁꯟ ꯈꯪꯗꯦ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯇꯗ ꯁꯥꯔ ꯌꯦꯡꯁꯤꯟꯕꯤꯗꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯑꯗꯒꯤ ꯁꯥꯔ ꯉꯔꯥꯡ ꯅꯍꯥꯟꯁꯤ ꯆꯦꯡ ꯌꯦꯜꯂꯦ ꯏꯃꯨꯡ ꯑꯃꯗ ꯀꯤꯂꯣ 10 ꯈꯔ ꯌꯦꯟꯕ ꯁꯥꯔ ꯍꯣꯏ ꯁꯤ ꯅꯠꯇꯅ ꯍꯥꯏꯔꯤꯕ ꯁꯥꯟꯅꯕꯁꯤꯡꯁꯤꯅ ꯂꯝꯁꯤꯡꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯑꯩꯈꯣꯏꯒꯤ ꯃꯃꯤ ꯇꯥꯗꯕ ꯁꯥꯔ ꯁꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯕ ꯁꯥꯔ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯁꯥꯔ ꯍꯩꯔꯣꯛꯀꯤ ꯕꯖꯥꯔ ꯆꯠꯊꯣꯛꯀꯅꯣꯗꯤ ꯍꯥꯏꯔꯒ ꯑꯗꯨꯅ ꯑꯗꯨꯝ ꯋꯥ ꯍꯧꯔꯛꯇꯦꯕ ꯃꯁꯤꯇ ꯅꯨꯡꯉꯥꯏꯖꯗꯕ ꯍꯣꯏ ꯃꯌꯥꯝꯅ ꯑꯗꯨꯝ ꯆꯦꯛꯁꯤꯟꯗꯕ ꯃꯥꯟꯕꯒꯤ ꯃꯑꯣꯡꯁꯤꯃ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯌꯥꯝꯅ ꯂꯣꯏ ꯍꯥꯏꯕꯤꯌꯨ ꯀꯥꯟꯗ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯅꯕ ꯑꯗꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕ ꯑꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯑꯌꯥꯝꯕ ꯂꯣꯏ ꯍꯥꯏꯕꯤ ꯍꯥꯏꯇꯥꯔꯦ ꯒ꯭ꯌꯥꯟ ꯇꯥꯅꯗꯕꯒꯤ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯂꯝ ꯆꯤꯡꯉꯤ ꯆꯤꯡꯗꯦ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯗꯥꯏꯇꯟ ꯍꯩꯔꯣꯛꯀꯤ ꯑꯃ ꯇꯧꯋꯦꯅ ꯍꯥꯏꯕꯤꯔꯤꯕꯗꯣ ꯑꯗꯨꯒ ꯁꯦꯅꯤꯇꯥꯏꯖꯦꯁꯟꯒꯤ ꯑꯇꯩ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯇꯧꯐꯝ ꯊꯣꯛꯄꯁꯤꯡꯗꯣ ꯇꯧꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯍꯥꯏꯕꯤꯔꯛꯄꯅꯤ ꯌꯦꯡꯁꯤꯟꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯔꯣꯃꯦꯟ ꯏꯔꯣꯝ ꯊꯥꯒꯠꯆꯔꯤ ꯉꯁꯤ ꯑꯩꯈꯣꯏꯔꯣꯝꯒꯤ ꯑꯣꯏꯅ ꯆꯦꯡ ꯌꯦꯜꯂꯤ ꯑꯗꯨꯒ ꯃꯤ ꯑꯃꯗ KG 5 ꯄꯤꯕꯤꯔꯦ ꯃꯁꯤꯒꯤꯗꯃꯛꯇ ꯃꯔꯤ ꯂꯩꯅꯕꯁꯤꯡꯕꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯦ ꯂꯣꯏꯅꯅ ꯃꯤꯔꯥꯟꯗ ꯂꯣꯡꯖꯝ ꯊꯥꯒꯠꯆꯔꯤ ꯗꯥꯏꯃꯟ ꯇꯥꯗꯨꯅ ꯃꯇꯝ ꯂꯦꯟꯖꯔꯤ ꯍꯥꯏꯕꯤꯔꯛꯄ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ Halo tamu, good morning. Good morning, haibiyu. Ay sagar mo idigamnadagi BSF retire MD Abdul Kalam ko isa. Yam nungaijay. Haibiyu kari haibiningi. Kari gumu din singi ta moda. Haibiyu. Ay koi hafta marat jadi mangani marat ta ngang apki wainan ani hongi waina bal hangbi ba kumtuk pi besi. Masida ay koi how pamsi kari ba pungkai ngotto chu hangbi de dadi. Gari macha sing gari chu how yadna yung lere triguma macha yung lere tu yamba jechina pada masi set pa yadre how yadna ni koi set pa yadabanya masi kita pangkai pamukta ni singe yung ba adu BOC inyo natraga koi minister na masi aya ba kitang naptang yor chu bigna adu ayan ni Yam nungaijay haibirakpa asigidamaka aikoigi ngahaktang curfew tharingi manungda oil pump singsu khara distance public distancing leiraganda madugi thau kharga pibiba chumra maramdi tangai fadani yumna gari achobaga leibasingdusu hoha hairadi ana yega se hingda khongna pubudi yaroidamnina madugi chathok chasinda naba yekpagi dama khalaga haitar gari atay matamda thaubugi natragasu
ꯇꯉꯥꯏ ꯐꯗꯅ ꯈꯔ ꯃꯔꯛꯁꯤꯒꯤ emergency-ꯒꯤ ꯑꯣꯏꯕ ꯁꯤꯗ ꯊꯥꯎꯁꯤ ꯄꯨꯡꯈꯥꯏ ꯑꯃ ꯄꯨꯡ ꯑꯃꯗ ꯑꯣꯏꯔꯁꯨ ꯐꯪꯍꯟꯕꯤꯕ ꯌꯥꯕ꯭ꯔꯥ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯈꯔ ꯊꯥꯕꯁꯤꯗ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯊꯝꯕꯤꯔꯛꯂꯤꯕ ꯋꯥꯐꯝꯁꯤ ꯁꯤꯁꯨ ꯑꯗꯨꯝ ꯃꯤ ꯄꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯐꯝꯅꯤ ꯃꯔꯝꯗꯤ ꯏꯃꯨꯡ ꯑꯃꯗ ꯑꯍꯤꯡꯗ ꯅꯥꯔꯛꯀꯅꯨ ꯌꯦꯜꯂꯛꯀꯅꯨ ꯁꯤ ꯇꯧꯉꯝ ꯄꯣꯟꯗꯦꯕ ꯈꯨꯗꯛꯀꯤ ꯑꯣꯏꯕ emergency ꯍꯥꯏꯁꯤꯗꯤ ꯑꯔꯣꯏꯕꯤꯅꯤ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯦꯡꯖꯤꯟꯅꯕ ꯌꯨ ꯊꯧꯔꯒ ꯃꯁꯥ ꯃꯊꯟꯇ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕ ꯌꯨ ꯊꯧꯔꯨꯔꯒ ꯃꯣꯏ ꯊꯦꯡꯖꯤꯟꯅꯕꯤ ꯈꯣꯡꯕꯥꯟꯗ ꯑꯣꯟꯊꯕꯤ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯕ ꯑꯃꯠꯇ ꯂꯥꯛꯇꯦꯅ ꯍꯥꯏꯕ ꯀꯣꯔꯣꯅꯥꯁꯤꯗꯒꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤ ꯃꯤꯌꯥꯝꯗ ꯌꯥꯝ ꯑꯣꯠꯂꯒꯁꯨ ꯐꯕ ꯈꯔꯁꯨ ꯑꯗꯨꯝ ꯅꯥꯀꯟꯗ ꯂꯩ ꯑꯁꯤꯒꯨꯝꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯨ ꯂꯩ ꯑꯗꯨ ꯑꯦꯅꯤꯋꯦ ꯑꯃꯔꯣꯝꯗ ꯊꯥꯎ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯇꯝꯕꯤꯔꯛꯄꯅꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯄꯤꯕꯤꯗ꯭ꯔꯒꯁꯨ emergency-ꯒꯤ ꯑꯣꯏꯅ ꯒꯥꯔꯤꯁꯤꯡ ꯌꯨꯝꯗ ꯂꯩꯔꯤꯕꯁꯤꯡꯁꯤ ꯊꯥꯎ ꯈꯔ ꯌꯥꯎꯔꯒ ꯔꯦꯗꯤꯗ ꯂꯩꯕꯗꯤ ꯐꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯇꯥꯡꯗꯅꯤ ꯐꯣꯡꯗꯣꯛꯄꯤꯕ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃ ꯍꯣꯜ ꯇꯧ ꯂꯩꯕꯤꯔꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯍꯜꯂꯣ ꯏꯕꯨꯡ ꯑꯩ ꯏꯟꯖꯥꯝꯗꯒꯤ ꯏꯅꯥꯎ ꯇꯔꯥꯝ ꯑꯗꯣ ꯅꯣꯛꯆꯔꯤ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯟꯅ ꯁꯟꯗꯣꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯥꯁꯤꯡꯁꯦ ꯁꯤꯒꯤ ꯃꯔꯝꯗꯕꯨꯗꯤ ꯁꯨꯝ ꯀ꯭ꯋꯥꯔꯟꯇꯥꯏꯟ ꯇꯧꯒꯗꯕꯅꯤ ꯑꯗꯒꯤ ꯍꯣꯝ ꯂꯩꯒꯗꯕꯅꯤ ꯑꯗꯨꯗꯣ ꯍꯥꯏꯕꯤꯔꯦ ꯑꯗꯣ ꯄꯩꯁꯥꯁꯤꯗꯤ ꯑꯩꯉꯣꯟꯗ ꯄꯥꯏꯕ ꯄꯩꯁꯥ ꯑꯗꯒꯤ ꯑꯃꯗ ꯄꯥꯏꯕ ꯄꯩꯁꯥꯁꯤꯗꯤ ꯑꯃꯠꯇ ꯁꯤꯅꯤ ꯍꯥꯏꯗꯦꯗꯅ ꯑꯗꯨꯗꯨꯅ ꯄꯩꯁꯥꯒꯤ ꯃꯔꯝꯗꯗꯤ ꯈꯤꯇꯪ ꯅꯩꯅꯕꯤꯌꯣ ꯍꯥꯏꯕ ꯄꯩꯁꯥꯗ ꯍꯥꯏꯕꯗꯤ ꯄꯩꯁꯥꯗꯒꯤ ꯂꯧꯅꯕꯒꯤ ꯃꯇꯥꯡꯁꯤ ꯑꯗꯨ ꯍꯥꯏꯖꯅꯤꯡꯉꯛꯄ ꯑꯗꯣ ꯑꯔꯣꯏꯕꯗ ꯏꯕꯨꯡꯉꯣ ꯃꯣꯏꯒꯤ ꯏꯁꯇꯥꯐ ꯈꯨꯗꯤꯡꯃꯛ ꯑꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯑꯅꯥ ꯑꯌꯦꯛꯁꯤ ꯆꯪꯗꯅꯕ ꯈꯣꯡꯖꯣꯝ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯔ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯨ ꯁ꯭ꯇꯥꯐꯁꯤꯡ ꯑꯩꯈꯣꯏ 19 ꯂꯩꯕꯗ ꯔꯥꯎꯟ ꯆꯠꯂꯒ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯃꯤ 6 ꯂꯦꯡꯗꯅ ꯂꯩꯒꯗꯕꯅꯤ ꯑꯗꯣ 6ꯁꯤ ꯂꯩꯕ ꯉꯝꯗꯅ ꯑꯩꯈꯣꯏꯁꯦ 3, 4, 5 ꯁ꯭ꯋꯥꯏꯁꯤꯗ ꯂꯩ ꯑꯗꯨꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ 1 or 2ꯒꯤ ꯂꯩꯁꯜꯂꯛꯄꯒꯤ ꯐꯤꯕꯝ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤꯁꯨ ꯑꯗꯨꯒ ꯄꯥꯎ ꯁꯟꯗꯣꯛꯇ ꯌꯥꯗꯕ ꯃꯌꯥꯝꯗ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯗꯕ ꯌꯥꯗꯕ ꯑꯁꯤꯒꯨꯝꯕ ꯌꯥꯝ ꯂꯩ ꯄꯩꯁꯥꯒꯤ ꯋꯥꯐꯝꯗꯨꯃ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏꯁꯦ ꯍꯦꯟ ꯒ꯭ꯂꯣꯞꯀꯨꯝꯕ ꯑꯃ ꯑꯗꯨꯝ ꯎꯞꯄꯤꯕ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯄꯩꯁꯥꯒꯨꯝꯕ ꯌꯥꯝ ꯊꯤꯅꯗꯧꯕ ꯂꯩꯔꯒꯗꯤ ꯑꯗꯨꯒ ꯄꯩꯁꯥꯗ ꯃꯨꯛꯁꯨ ꯌꯥꯝꯅ ꯄꯥꯈꯠꯅꯤꯡꯉꯥꯏ ꯑꯣꯏꯗꯕꯁꯤꯅ ꯀꯔꯤ ꯑꯣꯏꯒꯦ ꯍꯥꯏ ꯀꯥꯟꯗ ꯍꯣꯏ ꯀꯔꯤꯒꯨꯝꯕ ꯂꯥꯏꯅꯥꯁꯤ ꯅꯥꯔꯕ ꯃꯤꯅ ꯃꯥꯏ ꯃꯇꯤꯟꯗꯨꯅꯒ ꯇꯧꯔꯒ ꯄꯩꯁꯥꯒ ꯊꯤꯔꯕ ꯅꯦꯛꯁ ꯃꯊꯪ ꯃꯤꯗꯨꯅ ꯄꯩꯁꯥꯗꯨ ꯂꯧꯔꯒ ꯑꯃꯨꯛ ꯄꯔꯄ ꯃꯇꯤꯟ ꯊꯥꯒ ꯑꯃꯨꯛ ꯊꯤꯔꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯝ ꯊꯨꯅ ꯂꯧꯅꯔꯦ ꯑꯗꯨꯅ ꯄꯩꯁꯥꯒꯨꯝꯕ ꯄꯤꯔꯛꯄꯁꯤ ꯄꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯅꯤ ꯍꯦꯟ ꯁꯦꯅꯤꯇꯥꯏꯖꯔ ꯁꯨꯃꯥꯏꯅ ꯏꯁꯤꯡꯗ ꯂꯨꯞꯄꯤꯗꯨꯗꯤ ꯅꯠꯇꯕ ꯑꯩꯈꯣꯏ ꯒ꯭ꯌꯥꯁ ꯑꯣꯏꯕ ꯃꯐꯣꯟꯅꯒ ꯐꯤꯔ ꯀꯥꯞꯁꯟꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯃꯁꯤ ꯃꯄꯥꯟꯗ ꯍꯦꯛ ꯂꯩꯀꯥꯟꯗ ꯉꯁꯥꯏ ꯚꯥꯏꯔꯁꯁꯦ ꯃꯤꯅꯤꯠ 10ꯒꯤ ꯃꯇꯨꯡꯗꯁꯨ ꯁꯤꯕꯅꯤꯅ ꯃꯗꯨ ꯃꯥꯒꯤ ꯇꯦꯝꯄꯔꯦꯆꯔꯁꯤꯗ ꯂꯩꯕ ꯉꯝꯗꯕ ꯍꯥꯏꯇꯥꯔꯦ ꯄꯔꯄ ꯊꯣꯛꯂꯛꯑꯀꯥꯟꯗꯗꯤ ꯃꯤꯅꯤꯠ 10 ꯌꯧꯔꯗꯤ ꯁꯤꯕꯒꯤ ꯑꯗꯨꯒꯨꯝꯕꯁꯨ ꯂꯩꯕꯅꯤꯅ ꯄꯩꯁꯥꯗꯨꯒꯤ ꯃꯊꯛꯇ ꯃꯤꯅꯤꯠ 10 ꯃꯤꯅ ꯄꯤꯔꯛꯑꯒꯁꯨ 10ꯒꯤ ꯃꯇꯨꯡ ꯄꯥꯏꯇꯥꯔꯦꯅꯦ ꯑꯗꯨ ꯈꯨꯗꯛꯀꯤꯗꯤ ꯁꯨꯃꯥꯏꯅꯗꯤ ꯂꯩꯄꯣꯟꯇꯦ ꯑꯗꯨꯕꯨ ꯍꯦꯛ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤ ꯂꯣꯏ ꯃꯇꯤꯟ ꯊꯥꯒ ꯄꯩꯁꯥꯁꯨ ꯍꯦꯛꯇꯕꯨꯗꯤ ꯊꯤꯕ ꯅꯠꯇꯦ ꯌꯥꯝ ꯆꯤꯡꯅꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯃꯁꯤꯗꯒꯤ ꯍꯦꯛꯇ ꯂꯥꯏꯅꯥꯁꯤ ꯄꯩꯁꯥ ꯊꯤꯕꯗꯒꯤ ꯂꯧꯅꯔꯦꯅ ꯍꯥꯏꯕꯒꯤ ꯌꯥꯝ ꯆꯥꯡꯗꯤ ꯌꯥꯝꯅ ꯅꯦꯝꯕ ꯖꯥꯠꯅꯤ ꯑꯗꯨ ꯇꯉꯥꯏ ꯐꯗꯅ ꯁꯟꯗꯣꯛꯇꯕꯗꯤ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯍꯥꯏꯖꯒꯦ ꯑꯗꯨꯃꯥꯏꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯤꯖꯒꯦ ꯃꯌꯥꯝ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ ꯍꯦꯟꯅ ꯆꯦꯛꯁꯤꯟꯕ ꯍꯥꯏꯕꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯂꯩꯇꯦ ꯑꯗꯨꯅ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯑꯃꯅ ꯍꯥꯏꯔꯒꯁꯨ ꯌꯦꯁ ꯃꯗꯨ ꯇꯥꯕ ꯃꯁꯤꯕꯨ ꯆꯨꯝꯕ ꯖꯥꯠꯂꯥ ꯑꯣꯏꯕ ꯖꯥꯠꯂꯥꯅ ꯈꯜꯂꯒ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯈꯔ ꯈꯟꯕ ꯑꯗꯨ ꯈꯔ ꯄꯣꯖꯤꯇꯤꯚ ꯈꯔ ꯑꯣꯏꯕ ꯑꯗꯨꯒ ꯈꯔ ꯅꯦꯒꯦꯇꯤቭꯁꯨ ꯑꯣꯏꯗꯕ ꯌꯥꯗꯦ ꯑꯣꯏꯔꯛꯄ ꯐꯤꯕꯝꯁꯤꯗ ꯃꯌꯥꯝ ꯍꯧꯖꯤꯛꯁꯤ ꯃꯅꯤꯄꯨꯔꯗ ꯂꯥꯏ ꯈꯨꯔꯨꯝ ꯆꯠꯂꯨꯔꯦ ꯃꯌꯥꯝ ꯃꯅꯤꯄꯨꯔꯗꯤ 10 ꯌꯧꯔꯝꯃꯦ ꯑꯗꯨꯅ ꯑꯁ ꯃꯁꯤ ꯁꯟꯗꯣꯛꯇꯅ ꯑꯗꯨ ꯇꯧꯔꯦ ꯉꯔꯥꯡꯉꯩꯗꯤ ꯑꯔꯣꯏꯕꯤꯅꯤ ꯑꯗꯨꯅ ꯃꯁꯤ ꯇꯞꯅ ꯑꯩꯈꯣꯏ ꯀꯔꯥꯏ ꯐꯥꯎꯕ ꯆꯨꯝꯃꯀꯥꯟꯗꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯉꯥꯡꯅꯕ ꯌꯥꯝ ꯇꯣꯉꯥꯟ ꯁꯟꯗꯣꯛꯇꯕ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯁꯥꯔ ꯑꯩ ꯃꯣꯏꯔꯥꯡ ꯁꯤꯜꯕ ꯂꯩꯀꯥꯏꯗꯒꯤ ꯃꯉꯥꯟ ꯀꯧꯖꯩ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯥꯔ ꯍꯧꯖꯤꯛꯁꯦ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄꯤꯒꯅꯨ ꯃꯌꯥꯝ ꯄꯨꯟꯕꯤꯒꯅꯨ ꯍꯥꯏꯕꯁꯦ ꯁꯥꯔ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯗꯗꯤ ꯄꯨꯔꯥ ꯑꯣꯟꯅ ꯇꯩꯅꯕ ꯃꯑꯣꯡꯗ ꯑꯃ ꯂꯩꯔꯦꯕ ꯂꯩꯀꯥꯏꯒꯤ ꯃꯥꯡꯊꯣꯞꯁꯤꯗ ꯃꯌꯥꯝ ꯄꯨꯂꯞ ꯄꯨꯟꯁꯜꯂꯒ ꯖ꯭ꯋꯥ ꯁꯥꯟꯅꯁꯟꯕ ꯑꯗꯒꯤ ꯅꯍꯥ ꯃꯆꯥꯁꯤꯡꯗꯨꯅ ꯐꯣꯟ ꯑꯃ ꯄꯥꯏꯔꯒ ꯄꯕꯖꯤ ꯁꯥꯟꯅꯔꯤꯅꯤꯅ ꯄꯨꯂꯞ ꯃꯌꯥꯝ ꯂꯥꯡꯗꯅ ꯁꯨꯝ ꯂꯩꯔꯕ ꯑꯗꯨꯒ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯗꯕ ꯑꯃꯅ ꯁꯥꯔ ꯂꯩꯀꯥꯏ ꯑꯃꯒꯤ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯗꯨꯗ ꯃꯍꯩꯁꯪ ꯑꯗꯨꯗ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯈꯥꯏꯗꯅ ꯁꯨꯝ ꯊꯛꯄ ꯆꯥꯕ ꯁꯨꯝ ꯇꯧꯔꯒ ꯂꯩꯔꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯅ ꯁꯥꯔꯗ ꯈꯤꯇꯪ ꯍꯥꯏꯖꯒꯦꯅ ꯇꯧꯖꯔꯛꯄꯅꯤ ꯌꯥꯝ ꯆꯨꯝꯃꯤ ꯃꯈꯣꯏꯒꯤꯗꯃꯛꯇ ꯋꯥꯗꯕꯁꯨ ꯌꯥꯗꯦ ꯃꯔꯝꯗꯤ ꯃꯣꯏ ꯊꯣꯛꯄ ꯇꯧꯖꯅꯤ ꯃꯣꯏ ꯁꯤꯖꯔꯖꯅꯣꯅ ꯍꯥꯏꯕ ꯌꯥꯗꯕ ꯑꯃꯈꯛ ꯂꯩꯕ ꯃꯣꯏꯁꯤꯅ ꯅꯥꯔꯀꯥꯟꯗ ꯃꯣꯏꯅ ꯑꯃꯨꯛ ꯁꯟꯇꯣꯛꯑꯝꯕꯗꯨꯅ ꯑꯩ ꯌꯧꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯋꯥ ꯅꯠꯇꯅ ꯑꯩꯒꯤ ꯐꯨꯔꯨꯞꯇ ꯌꯧꯗꯣꯏꯅꯦꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤ ꯂꯩꯔꯀꯥꯟꯗ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯗꯕꯗꯨꯒꯤ ꯋꯥꯅꯤꯀꯣ ꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎꯅ ꯍꯥꯏꯕꯤꯔꯤꯁꯤ
aduna gyan ta dabadi kari tawrni hidak ti leite khoi sidadi afaba ngang ba yade khara dum karan turan ngang ba sigumadan dum viral hek oiba khara afaba haibadadi tabi na base pak leite nang kari khangdana haidana dum chaithat pi doi ngaktani afaba tawbu jam kan that kalle khoi sidadi aduga yokhat pagi chang se hek leitaba haitare kai gino khangde mase khoi pai pu gi hak tak tadi torum dab jani ado masih wari am sang lagi tension jara kanda PUBG ga sanai singji PUBG sanabang ga loinamak corona narni hai di PUBG je tok tok male adom onsen na mi di kung no phamjan ba ko khoi ge dari im da ga khoi chai su jing je pulap hai tare pulap phamjan doi ni manga taruk se moi amana mana ngang na se taroi dom ne adum phone da dung ngang dorim ni aduga chon dei pairo don khullo dei kapo som cheng gre adu taw gren taw leirim ni adu punjan baduni dang sai gi social distancing je masi khang ra ga na wa bala ka du wa pham ni thodo hindona masini gyan ta du pai leiti ni smai haita bani ni Devdas maitei akhoi nomagi surga chari ba singi di corona na dring ida sada dana si be yorok to mali yamna chumba wa pham ni habiri si Devdas maitei habiri wa pham se aduna dubu hingna na ba chari bani chana na ba hingbadi nati aduga honari ba chizu corona gi chizu hingna bani sidanam ne ba dubu lantheng mani hai tare masi yemi nab tare hello minga ma telefon hai biu Oh, good morning, sir. Good morning. Today, I'm sang with the young lady, sir. Have you? Miyam si. Hoy, kasi mamati COVID-19 di kahapon dito mo, hindi ko yung mga lagi ba ni. Ano, ano di hera wa mahal ka di siya. Kasi si kapit pa ang sing grassroots tagi hawlaga kaya dan libangan sige mai person tambagi otsuri ba dipang mo na pa plan nila ba niya kasi nga mai kay de so de pau yo ina ang sige dong tam ko si kari thalang nakat tiga ta ga go su ta ni nakal ma da sing ili yen ke pangi de kimi puli pun de ha ki son da to ina son mai na na ibo na son tila ba ta ay na sige ning ba singa kay Saya magi plan tahu lah kati kau thabi itu cerita lagi plan tahu lah cara thabi itu cerita cama itu plan tahu kati saya muka itu putih dah betul tu ada. Ini sih mana terkadang malu sih dia tak ki orang mau orang tu ni ini kat India ada saya ke India tu kat sih kan yang sih dia tu tunda bisa itu sih picture ki orang mana tu sih kenapa tu kan orang tu tahu itu nengat nak itu si lahat sida oigera ka tona se kam monga ko si mai machine education din dam desta tan sai si ki pibam ta dana ba ta da thuk taram din ka kai to ya da ke na sam dum ko yam jomme sarangam ba baiga habiri base tonga ba kya tholi mai mo chu mo ni adu bo oirukli ba pibam hai tare ko khana da basu ya de ne da basu ya de haina da basu ya de oirukli ba wafam se corona virus ki matang de theidok laga rajniti cheng hawai ki rajniti makhak su torok pa akhuba mideng makhak khoi gi lamdam sida leiba dong dum tawe hairu raga su angam bani na ngam bagi thokpa hai tare ni ko magi matang sigum da rajniti toba adum yaure ado urabani na hai da ba ya da su lai maram di uhou da bada hai hou da bada sa ki dori ba lau ki dori si yam grazan pitharak libba ka kaino si amukta da tha mata da kendra humpu gi kano si kana gumam na plop haidat len khalasi yam graba paisa ni mandana thamoi seng na to bosu dum changi masida khwai de gi lady se wafam se akhoi punomok se gyan ta min ba isa na isa gi thau khang ba thamoi seng na ba madu gi niom dum khang ni hai tare thaga chari sarbai ga habirak ba aduga mathang gi kolam hol to dun lebire hello ming amad lai from hibiu ai tagi arok ke Habiu kare happening larang ya kita tak awak paling saya ada gitu kalau jadi kita kita awal paling awal tu tadi dia pun sudah ikut ini kamana awal kalau sudah tadi ini kusuma lah tu kalau paling saya ID bertanya di bawah tu tadi yang macam mana dia doktor yang pun doktor Pero awal paling tengah kena awal paling cara orang mahajir kita yang mahajir sebagai hari
ꯆꯤꯅꯥꯎꯒꯤꯁꯤ ꯑꯩꯅꯗꯤ ꯈꯤꯇꯪ ꯈꯣꯟꯖꯦꯜꯁꯦ ꯁꯦꯡꯅꯗꯤ ꯇꯥꯖꯗ꯭ꯔꯦ ꯑꯗꯨꯕꯨ ꯊꯥꯒꯠꯆꯔꯤ ꯆꯤꯅꯥꯎ ꯅꯦꯠꯋꯥꯛꯀꯤ ꯐꯤꯕꯝꯅ ꯑꯣꯏꯔꯝꯒꯅꯦꯅ ꯈꯜꯂꯦ ꯑꯗꯨꯕꯨ ꯍꯥꯏꯕꯤꯔꯤꯕꯁꯤꯗ ꯃꯌꯥꯝꯅ ꯆꯤꯅꯥꯎꯅ ꯍꯥꯏꯔꯤꯁꯦ ꯇꯥꯕꯤꯔꯝꯃꯒꯗꯤ ꯊꯥꯒꯠꯆꯔꯤ ꯑꯩꯅ ꯇꯥꯖꯗ꯭ꯔꯒꯁꯨ ꯃꯌꯥꯝꯅ ꯇꯥꯕꯤꯔꯒꯗꯤ ꯃꯌꯥꯝꯒꯤ ꯔꯦꯗꯤꯑꯣꯒꯤ ꯊꯣꯡꯗ ꯇꯥꯕꯤꯔꯒꯗꯤ ꯑꯦꯅꯤꯋꯦ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯃꯨꯛ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯍꯜꯂꯣ ꯁꯥꯔ ꯀꯩꯅꯣ ꯑꯩꯈꯣꯏ ꯂꯝꯖꯤꯡꯗꯒꯤ ꯇꯧꯖꯔꯛꯄꯅꯤ ꯁꯥꯔ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯩꯒꯤ ꯏꯃꯤꯡ ꯔꯣꯁꯤꯇꯥ ꯀꯧꯋꯦꯕ ꯁꯥꯔ ꯍꯧꯖꯤꯛ ꯕꯟ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯅꯤꯄꯨꯔ ꯂꯣꯛꯗꯥꯎꯟ ꯇꯧꯔꯤꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯐꯪꯗꯕꯒꯤ ꯃꯌꯥꯝꯗꯨꯒꯤ ꯌꯥꯝ ꯍꯦꯟꯅ ꯁꯥꯔ ꯑꯗꯨ ꯂꯩꯇꯅ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯦꯅ ꯑꯗꯒꯤꯗꯤ ꯊꯣꯛꯑꯒꯁꯨ ꯂꯥꯏꯅꯥ ꯇꯤꯟꯅꯥ ꯃꯌꯥꯝꯁꯤꯅ ꯐꯠꯇꯕꯅꯤꯅ ꯊꯣꯛꯄꯁꯨ ꯀꯤꯗꯅ ꯊꯣꯛꯇꯕꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦ ꯑꯗꯨ ꯁꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯂꯨꯆꯤꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡ ꯍꯥꯏꯒꯗ꯭ꯔꯥ ꯃꯤꯁꯤꯡꯅ ꯌꯥꯝ ꯐꯣꯡꯗꯣꯛꯆꯔꯛꯄꯁꯦ ꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯍꯥꯏꯕꯤꯔꯤꯕ ꯏꯁꯥꯒꯤꯀꯣ ꯏꯁꯥꯒꯤ ꯂꯝꯗꯝꯗ ꯎꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯨ ꯇꯝꯕꯤꯔꯛꯄꯁꯤꯒꯤꯗꯃꯛ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 13 ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯁꯥꯡꯗꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯂꯩꯔꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯗ ꯀꯔꯤꯒꯨꯝꯕ ꯂꯩꯅꯥꯁꯤ ꯂꯥꯏꯕꯛ ꯊꯤꯗꯅ 5-10 ꯑꯃꯨꯛ ꯍꯦꯟꯒꯠꯂꯛꯄ ꯇꯥꯔꯕ ꯍꯦꯟꯒꯠꯂꯛꯇꯕꯗꯤ ꯑꯣꯏꯁꯅꯨꯀꯣ ꯑꯗꯣ ꯄꯣꯖꯤꯇꯤቭ ꯑꯣꯏꯕ ꯈꯔ ꯍꯦꯟꯒꯠꯂꯛ ꯇꯥꯔꯗꯤ ꯁꯣꯏꯗꯅꯒꯤ ꯃꯇꯝ ꯁꯥꯡꯗꯔꯛꯀꯦ ꯍꯥꯏꯔꯛꯀꯅꯤ ꯄꯤꯒꯗꯧꯔꯤꯕ ꯆꯩꯊꯦꯡꯁꯤ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯕ ꯂꯥꯏꯔꯕꯁꯤꯡꯗꯅꯤ ꯄꯤꯒꯗꯧꯔꯤꯁꯤ ꯃꯁꯤ ꯈꯛꯇ ꯅꯠꯇꯅ ꯑꯗꯨꯝ ꯏꯅꯥꯛ ꯈꯨꯟꯕ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯌꯥꯝꯗꯁꯨ ꯂꯣꯏꯅ ꯑꯁꯣꯛꯄꯗꯤ ꯂꯣꯏꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯂꯥꯛꯀꯗꯧꯔꯤꯕ ꯋꯥꯐꯝꯗꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯊꯥꯗꯣꯛꯑꯦ ꯌꯥꯔꯦ ꯍꯥꯏꯔꯀꯥꯟꯗ ꯍꯥꯟꯅꯒꯨꯝꯅ ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯛ ꯃꯤ ꯄꯨꯟꯁꯟꯅꯗꯅ ꯃꯗꯨ ꯂꯩꯈ꯭ꯔꯒꯗꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅꯤ ꯍꯧꯖꯤꯛꯀꯤꯗꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯥꯛꯄ ꯈꯣꯠꯄꯁꯤꯡꯁꯦ ꯑꯌꯥꯝꯕ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯇꯧꯗꯅ ꯃꯌꯨꯝꯗ ꯂꯣꯏꯅ ꯂꯩꯔꯦ ꯃꯈꯣꯏꯁꯨ ꯂꯣꯏꯅ ꯑꯀꯤꯕ ꯍꯥꯏꯇꯥꯔꯦ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯕꯁꯤꯡꯗꯤ ꯃꯄꯥꯟꯗꯒꯤ ꯆꯪꯉꯛꯄꯁꯤꯡꯁꯦ ꯁꯣꯏꯒꯅꯤ ꯉꯥꯝꯒꯅꯤꯅ ꯃꯈꯣꯏꯅ ꯍꯦꯟꯅ ꯆꯦꯛꯁꯤꯟꯖꯕꯁꯨ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ ꯑꯗꯣ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯇꯧꯐꯝ ꯖꯒꯥ ꯑꯃ ꯃꯣꯡꯁꯥꯡꯒꯩꯗ ꯁꯥꯅꯦꯅ ꯇꯧꯕꯗꯁꯨ ꯂꯝꯗꯝ ꯑꯗꯣꯝꯒꯤ ꯃꯤꯌꯥꯝꯅ ꯃꯐꯝ ꯑꯁꯤꯗ ꯁꯥꯕꯤꯒꯅꯨ ꯍꯥꯏꯗꯅ ꯍꯥꯏꯔꯛꯈ꯭ರೆ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯄꯥꯎꯗ ꯑꯗꯨ ꯀꯔꯝꯕ ꯃꯐꯝꯗ ꯁꯥꯕꯤꯔꯛꯀꯗꯣꯔꯤꯅꯣ ꯑꯗꯣ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯇꯧꯐꯝ ꯏꯚꯟ ꯃꯁꯤꯁꯨ ꯌꯥꯝ ꯇꯉꯥꯏ ꯐꯗꯦ ꯃꯄꯥꯟꯗꯒꯤ ꯆꯠꯂꯨꯕꯁꯤꯡꯒꯤ ꯌꯦꯡꯉꯒ ꯑꯗꯨ 14 days ꯂꯥꯟꯈ꯭ꯔꯒꯗꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯂꯨꯔꯤꯕ ꯋꯥꯐꯝꯗꯤ ꯍꯧꯖꯤꯛ ꯌꯥꯔꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯒꯥꯔꯤꯁꯤꯗ ꯆꯪꯁꯤꯜꯂꯒ ꯃꯄꯥꯟ ꯂꯝꯗꯒꯤ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥ ꯃꯌꯥꯝ ꯂꯥꯛꯁꯤꯜꯂꯛꯑꯒ ꯃꯐꯝꯁꯤꯗ ꯍꯦꯛꯇ ꯑꯅꯥꯕꯗꯣ 5-6 ꯈꯛ ꯌꯥꯎꯔ ꯂꯣꯏꯔꯦꯅꯦ ꯑꯗꯒꯤꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗꯒꯤ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯑꯗꯩꯗꯤ ꯆꯦꯡꯒꯤ ꯂꯥꯟ ꯑꯗꯨꯝ ꯂꯥꯛꯑꯅꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯑꯩ ꯆꯤꯡꯈꯥꯝꯗꯒꯤ ꯀꯣꯟꯊꯧꯖꯝ ꯅꯟꯗꯣꯁꯥꯅꯦꯕ ꯁꯥꯔ ꯇꯔꯥꯃꯨꯛꯆꯔꯦ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯥꯔ ꯑꯩ ꯋꯥꯐꯝ ꯃꯆꯥ ꯑꯃꯈꯛꯇ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕ ꯐꯣꯡꯗꯣꯛꯆꯒꯦ ꯇꯧꯖꯔꯛꯄꯅꯤ ꯁꯥꯔ ꯍꯥꯏꯕꯤꯌꯨ ꯋꯥꯐꯝꯗꯤ ꯍꯥꯏꯕꯤꯒꯦꯅ ꯍꯥꯏꯔꯝꯃꯦ ꯑꯗꯣ ꯀꯣꯜꯗꯤ ꯇꯠꯈ꯭ꯔ ꯃꯥꯜꯂꯦ ꯊꯝꯕꯤꯈꯤꯕ꯭ꯔꯥ ꯇꯠꯈꯤꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯈꯪꯖꯗ꯭ꯔꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯔꯛꯄ ꯌꯥꯒꯅꯤ ꯑꯗꯨꯒ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯑꯩ ꯐꯣꯟ ꯇꯧꯖꯔꯤꯕ ꯑꯩ ꯃꯣꯏꯔꯥꯡꯗꯒꯤ ꯑꯣꯃꯤꯇꯥ ꯃꯣꯏꯔꯥꯡꯗꯒꯤ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯥꯔ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯤ ꯍꯧꯖꯤꯛ ꯁꯨꯝ ꯉꯔꯥꯡ ꯄꯥꯎꯗ ꯃꯌꯥꯝ ꯍꯥꯏꯕꯤꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯨꯁꯂꯤꯝꯁꯤꯡꯒꯤ ꯂꯥꯏꯅꯤꯡꯐꯝ ꯑꯃꯗꯒꯤ ꯂꯥꯏꯅꯤꯡꯐꯝ ꯌꯥꯎꯔꯤꯕ ꯃꯨꯁꯂꯤꯝ ꯈꯔ ꯁꯨꯝ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯈꯔ ꯂꯥꯏꯅꯥ ꯑꯁꯤꯅ ꯅꯥꯔꯝꯃꯦ ꯑꯗꯨꯒ ꯅꯥꯔꯒ ꯁꯤꯈꯤꯕ ꯃꯁꯤꯡꯗꯨ ꯑꯗꯨꯝ ꯍꯥꯏꯕꯤꯈ꯭ꯔꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯆꯦꯛꯁꯤꯟꯅꯅꯕ ꯁꯔꯀꯥꯔꯅ ꯑꯣꯔꯗꯔ ꯃꯌꯥꯝ ꯑꯃ ꯊꯣꯛꯄꯤꯈ꯭ꯔꯦ ꯑꯗꯨ ꯊꯣꯛꯈꯤꯕꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯇꯦꯃꯣꯅꯤꯌꯦꯜ ꯑꯣꯏꯕ ꯑꯣꯏꯅ ꯁꯟꯗꯣꯛꯄꯤꯔꯛꯄꯁꯦ ꯁꯥꯔ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯑꯃ ꯐꯥꯎꯖꯩ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯑꯗꯒꯤꯗꯤ ꯃꯅꯤꯄꯨꯔꯁꯤꯈꯛ ꯅꯠꯇꯅ ꯋꯥꯔꯜꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯍꯤꯡꯅꯅꯕ ꯑꯗꯨꯗꯤ ꯂꯥꯏꯅꯥ ꯇꯤꯟꯅꯥꯁꯤ ꯉꯥꯛꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯀꯃꯟꯋꯦꯜ ꯑꯣꯏꯕ ꯋꯥꯔꯣꯝꯗ ꯄꯨꯊꯣꯛꯄꯤꯔꯛꯄꯁꯦ ꯁꯤ ꯌꯥꯝꯅ ꯇꯧꯍꯟꯖꯅꯤꯡꯗꯦ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯠꯊꯣꯛꯄ ꯈꯔꯗꯁꯨ ꯂꯤꯂꯣꯡꯒꯤ ꯃꯐꯝ ꯑꯃꯗ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯗꯨꯒ ꯆꯠꯂꯨꯕ ꯅꯤꯖꯥꯃꯨꯗꯤꯟꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯨꯕ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯅꯨꯃꯤꯠ 13 ꯂꯥꯟꯈ꯭ꯔꯦ ꯂꯥꯟꯕꯗꯤ ꯑꯗꯨ ꯅꯨꯃꯤꯠ 14ꯒꯤ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯁꯥꯏꯟ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯒꯗꯤ ꯂꯥꯏꯅꯥꯁꯤꯒꯤ ꯅꯥꯔꯦ ꯍꯥꯏꯕꯒꯤ ꯂꯧꯕ ꯌꯥꯗꯕ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯊꯥꯖꯅꯅꯕꯒꯤꯗꯃꯛ ꯆꯠꯂꯨꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯂꯩꯉꯥꯛꯅ ꯄꯥꯎ ꯄꯤꯔꯛꯎ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯂꯥꯏꯌꯦꯡꯅꯕ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕꯁꯨ ꯑꯗꯨꯝ ꯂꯣꯏꯅ ꯂꯩꯔꯤ ꯑꯗꯨꯒ ꯑꯦꯅꯤꯋꯦ ꯌꯦꯡꯃꯤꯟꯅꯁꯤ ꯑꯐꯕꯗ ꯄꯨꯔꯛꯄ ꯑꯣꯏꯁꯅꯨ ꯃꯊꯛꯁꯤꯗ ꯑꯩꯈꯣꯏꯅ
amaga taba nungaitaba tomaga chawbaga ngangnarakan tomaga chawbagi dharma natraga religion da puthoga wangangba dum langani masi khoi sigi swai hongnabi yam tawi aduna phunrei degi tomba kobonga adagi akhoi khongjom degi chawba kobong khanari haikada chawbaga tomaga khanari haidaba phunrei degi muslim amga adagi khongjom de meitei khanari na haigumba sigumba wada chanaba yadaba haitare mi ni mi oi bani adum kak thengna base dum thoi adum lakani aduga sigumda mai gi dharma gi kari gi kara gi da putho ngang ba sungai yadi adu punishable oi adum dandi phangningai oi ba ngak thani adu anyway ama oi re akhoi digi sobi yawi mingon da sobi yawi adu gyan taminabam di changi marak sida khoi myam se thagachari haibirak pasigi da ma aduga mathangi kolar ma da khodong sabong bijage sandok chari ba thorom sigi khoi internet ki khodong cha da bana youtube ta live yang biri besing dang hak apan ba net chappa khot pa yobi ngani khali anyway now hojik ti muk khara muk phare marak sida yauraga su amuk refresh to biraga next page amada dum changbiu ma wafam sima thamjage aduga mathangi kolar ma da khodong cha ba bijari hello minga ma delai from highview no sanga hello no pokse mai de bena no pokse mai digi highview saragi santopi ba tharon bi de aduki mati nungai jare adubu hauji thoglai ba daina mayam dina kudong cha da ba kaya amadi mayong na jare sa abdi dana thangna ba marang kai na keno to abdi da dukan din ko hang ba ya de na ayam matam da hang je bom no bom ju lai da ba maram mo raga ko ne ko mai je aduki mati ba re sa aduna maram oraga kari kari to honingi habiu aduna maram oraga sa ko gi dalai ba halai na china karam ba mafam da wa na tal je habidi local MLA no oraga su yanjal halai sa habidi subam nombam su fazuna taita da banana safu sare safu sabadu ju thaba tappa yada banana dukmati wa na re sa duna mari lena betul ju khasum yang jelhanine di posai maman siama hekatle aduna hekale kale yon balina subam julai tresa dikemati ware na hajage thagachari lamda modongi tambirakli bako hojik masi adem ayam dului wanare even khoi jongai re sidagi thoki matam da khoi kethel su loina thonglo lamni na khoi dukan market macha ma leijari se ising jaram ta leige da hosi khoi ju phang da ngau jeli tu bakta natana kar haitare nungthil ki matam daga karino kaino acha thak ka leibja lani yeng kari imta leite hojik se angak pani hojik se leiri phibam se yamna kano to ba phibam am da haitare se kakta natana to ba to pa imung manung gi tangai fadaba sing lei tholichin da su khudong cha da ba kaya maru do mayong na biram gani anyway thagachari masi yam thuna apaba ama lakna na magi da makta kari gumba khara khoina khudong cha da baduni haitare ni thengnari se so thagachari मालेम की ओइबा अपडेट ngasi gi oina pijadri hojik phawgi oina malem gi oiriba corona virus ki hojik phawgi masing si chorakpa ngasi gi oina chorakpa mutang haijahuge hojik ki malem gi oina masing si kaya leikhrbagi haibadu ngasi gi oina thamjadri tentakna mukta thamjage call topirakli bang haktang second tarakun kata call tobiu paibiu hauji phawgi ona corona virus ki malem gi ona lebse lak nipan ga lising yang khema pan ga chama pan kun ga mari case lakre punna sikhiba masing punna lising ni fogani thoiga chahum ni foga mari su khre loina na recover torok palina asti gi farak pana lak ama ga lising umodra ga nipan ga chahum ga hum doi oikre masigi maraga sidam khuzik USA gi oina lak ama ga lising marfoga nipan ga chamga marudra ga ni thoi asi leikhre aduga sikhiba masing asina lising mari yokre USA gi lising mari ga somna yankai manga anowa ni sikhi fagalaki ba lising taret ka chani yankai ma thoini ani subada Italy na oikre Italy na lak amaga lising manga ga chatret marudra ga ni thoi oikre sikhiba masing Italy gi lising tara ga ni thoi ga chamri kun ga ni pan oikre masing marakta Spain gi oina hauzik laina sina nari ba masing asi lising ubodra manga ga chamapan ga kun ga humdoi oikre sikhiba masing na lising nipan ga chamri humpu mari oikre loina na khwaidigi makok ta leirama China na mari subada leiraga lising marfu mathoi chamga yang khai mari loina na sikhiba masing lising ahum ga chahum tara ga ni thoi
Germany ki lising umbodra ma thoi khre hen na France ki lising yang khaini thoi khre hen Iran ki lising ni pumari khre hen ba UK ki lising kun manga khre hen ba Switzerland lising tra tru khre hen ba Turkey da tara gu humdoi khre hen ba Belgium da lising tara ni thoi khre hen ba Netherlands da su lising tara ni thoi khre hen ba Austria tara khre hen ba South Korea da lising mapan ga chani pan marfu gu taret asumna tai lebak sing si tara dagina manung da mathang asum leiri aduga akoi ningsing jabada akoi Pakistan gi oina listing aniga sumna ni puni thoi oikre Pakistan da lockdown tawroi haina akoi gi lockdown si tawroi haibi wapamo Imran Khan na Prime Minister na phongdo khiba leikre maram di Pakistan hanadigi adum lairaba lebak ama oiba dum sel tum putharaga leiba lebak ama oibani anduna hauzik si cha da thakta ba madi masigi lairaba singi da mokta mayam leiba praja mayam sigi menkhatningai sarkar gi leitaba even hospital la su ventilator leiba ngamdabagi adum nungai taba pawma ngarang BBC da phongdo e makoi gi minister amana loinena lupa crore ama khre hena piba ventilator se aduna kayam leiba ngamgadori no khina aduna cha da thakta dana si baga Corona na sibaga si chada thakta bana helakadore ada khoi gidi public distancing aduga mai mit khumba sigumba se dum hand sanitizer kha season naraga hana gumna market se dum hangaga thambana fani haidana Pakistan gi de mana haikre amarom da India gi oina hojik masing yam hengali India gi oina listing amaga chawnga marfudra 1590 aduga hojik leiriba sida segiba masing nifoga manga phagalakhiba masing chamaga marfudra humdoi masini hauji lady base pulop ki oina pijarabada aduga makha tabasi kola muloko chage chinaw mahol tawdun leibire hello minga made life from IBU morning sir morning hauji tulisi koi ye COVID-19 gi pau damasi napsa gi tieng gi pau dina radio asi aya baloina naina dun leya adu hauji COVID-19 gi ji ate te hauji tu sana Paukumbi duni PTV yoba mai mai bang waki Manipur ni hodi powder team tamaga udagi na hendo padi leitri adugo Pakistan ni san tambi gi badu maina koi su ji down ti leibisida mayam ji moi gi down thamaroi haigre adu koi si thambasida hodi wana riba prajin ji ni taraga har hendo wali tara marigo leibinina da aikoina nusa tijeri yogi paugi budi lena ji sandupi ru aikoi gi laibo kunga ji ai yangam de ni ai ngayo tamala sar kawi gi lai si da aikoi gi de gol gi kari gi mana masing lau la ko pulap ti aikoi gi ken ka gi ai da lalwan bi hai da maina de gi naharon volunteer mamung sulai si lai ji da masi aikoi laibo social distance ki kari gi ya ko de wana ba Abadi mana kujam saati ko mo kujre ko ki lagi ko male di lagi ko ba ki paudum ji ngo ko di thaklo na amma taw gi da ekta aduk yam tuna mati bare do de ya ko mati su saati je ba yari ge people jing ji da ko na sun ko le ja ba de sun ena ko mo yari people ni hai ji ta to na bibi de advice de gi le nga no bibi de advice ji ni ti na na ni ko di pau ji si yum dai man ya mayamdasu diamond gi radio ni pen lo ru akoi madugi pau sum pingin na ai bi sum khangan janin na hai tare entre nang na min ning bagi apam de lai te da sum pong se ni diamond su am toi na hai bi ri ba si gi na so da pen lo ma ta ni thambi ri si so koi matam gi am na thambi ba pau pi bi lo no ta am nungai ba phong dok se ri sa Jam nungai je support to bi ba koi no hona jaba mayam se taseng na hargadi koi khangmi na da ba ya da ba ne adu chinaw na matam kai tho kan da diet ma yaw na to bi ri do sumaina koi punamak se diet si yaw ba ma khak chang he ba da kai kana ba ngang ngang na su tu to ke to su no koi to ro du na ai sa khak ki sumai le bi ya da ba matam du ne ba du na yam na maroi ba ni chinaw na lo bi da diet do ada sumai to du na koi punamak se loi lo mi na bam chang he khara su dum kari no kamai to ja no haidana ta ning bagi khangning bagi ama khaksu madugi punamak se khoi adum khangmina bam changi haitari yam nungai jai chanaw gi support to bi badu ga me punamak su sumaina hoi sum lai ri irang dina gi program da lai pa ko gi pawdum mama lai amba gi le na story ka ro tum lai so in the plan gi to ma gi no ni sta ba phangdra ko di ai di thawai na ma di program gi ta ga ni kai ba hauji ti irang hin lai ga du program ani du ma di le na sandu pi ba wai no ma du kan hona bi na ma am dum tan bi wa wa pam di ma tham dai yam nungai jai
ꯍꯣꯠꯅꯖꯒꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯍꯣꯠꯅꯖꯈꯤꯅꯤ ꯑꯗꯨꯒ ꯂꯦꯠ ꯅꯥꯏꯠꯅ ꯈꯔ ꯑꯩꯈꯣꯏꯅ ꯃꯇꯝ ꯈꯔ ꯁꯤꯟꯖꯕꯅꯤ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠꯁꯦ ꯈꯤꯇꯪ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯀꯦꯁꯁꯤꯡꯁꯤꯒꯤ ꯍꯥꯏꯇꯥꯔꯦ ꯑꯦꯅꯤꯋꯦ ꯊꯥꯒꯠꯆꯔꯤ ꯍꯟꯅ ꯁꯣꯏꯗꯅꯃꯛꯀꯤ ꯍꯣꯠꯅꯖꯔꯛꯀꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗ ꯊꯝꯖꯔꯒ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ इंटरनेट से दुकी मतिंग नुंगाइत्रे सिजनजरीब मरोइना सिगुम्बा तालक्सिदा खुदोंग चादब खरे अदम थोए कोई गोनस अदुगा मथंगी कॉलर म होल्ड तौलेबिरे हेलो मिंग अमदि लाइफम हाइबियो हेलो हेलो आई इमा थवालै सांगेनदगी लेरेंतोन हाइबियो इसाबु लैना जिक मतांगा इसाना सारको वारी पुनमक्तो अकी तुंगुबा ahal lorba khoida yam thapaba adu ise tadi tawjagena tawbodo suphang he phangdaba hanurba yana numin mari ni shure isagi diamond da namjara iba hoi hoi adu bo akhoi gi thawal lai sang thenggi su isa singina member pradhan adagi mayam ji gi lusing biba angang thawai yawa singna sin phajana yeli adu su isa ji ko awa mando diamond nang da phongthok chagena yam phajana yendi bisang mi khai naidana adu leijada ba marai ba thibada aren ba cheng ba huda bisalli adu gi dai isa na ngang pa dagi leina ji matang da mayamna yamna ki na mi pai na imung ma pan thok ta ba adagi thonu lawnu habda wa na khang ba da isa na ki jana ba chaphana ba madu ngai di adu ngai tawbiu kholu pakhatpi ganu haida da mayamna yam saphaba mayam pakhatnalu isana chenba thungna mayam bu mi pai dana hardi isabo amuka hanna thagasai थागचरी मा चुमना पोट अमगी थबक अमगी हाई थारे पॉजिटिव की मीडियम ले यमी से को अदु समाइन दो बसे दुम नुंगाई पॉजिटिव से हमना आईडी हम पामजै मी मबु हेता लाना लोबो नतब फने हम लाला फावदा दुम पॉजिटिव ओइना दुम खनबा मसिगे हैना बि आइगे ओइना दुम लेजै अदुगी मथकता मीना नुंगाई गिरोई अदै मीना करी खनगिनी गा हाई खनबसे सिगुम बसे दुम खर लेगल्ली मसि खर सो दुम लेबम थोयन कले कोइ मतमदी कईदौ जरूनेगे आई मंगाइरेन तौर सुम तौबसे अदु मीसि मानदे मखन मखन दे एनीवे इमानोसे हाइबिरिदो लेकाइ लमदमगी क्लब का थागलिदो याम नुंगाई क्लब की वाजरी बिचिनाउ सिंगदुना असखोइ मा कैनोना होरेन लेक्सांग तिंगी मा कैनोना ngasai diamond da sma haikine gan haibdu nungai jerangani taraga maramdi fajana thabak tubu khangbibaduni taba nungai lemhou bu cheng chingdu lekai lekai gi imung da khitang na tai chada ba imung da loina pithoi ga haibdu nungai gre taba don thongna aduguma sing do adugi mana tambirakpa nungai jai aduga khoibusu thagat pirakpa hai tare tension jagi mathangi kolar madam khudong chaba pijagi home quarantine तौदुना लेरिबा इचेलिनाउ सिंग डायमंड रेडियो ताबिबा याहरबदी फोन तौबिरकपा नत्रगा यूट्यूब लाइव स्ट्रीम दा याबिरलगदी हम नुंगाइजगनी अवा नुंगाइ फोंदोकना सेना तापिरि मदुमक्ति ओकेन निंग थौजम यारोंगदबा सुमानदे अदुगा करि हाइनी आई क्वारंटाइन तौर लेरिगा हाइबसे मयामनसु यामना की हंगोइना केनोमदि खनबा दु याबिरगदी केसु काइबदि लेते मरमदि यस आई मायोक नजरी मसे केसु नते गान हाइबदो याम नुंगाइबम खना ngasi ngarang se mapanda leibom khangna ingonda special mai tongana ingonda message tawre aduga sar sangwibra phone number amta logjage khotke na hai masi mapanda leibani aduga hek kogi kenosi ya dabaga aidi lambi se thingiba lockdown torsi lore yumda changa kadoini yumda changa paganda mayamna chingnadana ba amadi kari kari quarantine tawnabagi facility manipur da leirabage the how many keno beds leire adigi kari kari tongan ba isolation ward na kya leire khole gana ingonda information leibibra sarna siguma si tambi bani na aisu YouTube ki kuthangda khoi pausi tajabani yengjabani na haibirei dumaina hangbirakpada hojikti smai leire smai tawre na dum hai tasengmudi ma kaim leite hojik kaim tawde but lakpa matamdadi masu yum changpada mayamna snoi nachadu la e quarantine tawro adu tawro hospital da thamgro si soidramni adum tawdorimni na adu paudu dumaina tamnei hai tare anyway la ma hol tawle bire hello ming amade lai from habiu hello sir ai tawjare bai tokjom thing khambo kurapon mexik lekai dagi sa taramnuk chari habiu kari habiningi sir hojik covid-19 ge maram da kaigum kitang hanga chagi sa habiu sir nabina punsi tungi punsi semi sa aduna mamu aduna sa ekoi ima leba kitchen bi sidi sa distance amagi marumda long kongol badana ta deva karmada
ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯈꯨꯔꯨꯝꯅꯔꯤꯕ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯒꯤ ꯃꯃꯥꯡꯗ ꯇꯧꯔꯤꯕ ꯁꯤꯅ ꯗꯤꯁꯇꯦꯟꯁ ꯑꯁꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯆꯠꯄ ꯃꯔꯝꯅ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯂꯩꯉꯥꯛꯁꯤꯗꯒꯤ ꯀꯔꯝꯀꯗꯤ ꯀꯟꯕ ꯉꯝꯒꯗ꯭ꯔꯥ ꯈꯜꯂꯤ ꯑꯗꯨꯅ ꯆꯦꯛꯁꯤꯟꯕꯤꯕ ꯑꯃ ꯑꯣꯏꯅ ꯁꯥꯔ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯆꯠꯂꯨꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯑꯃꯁꯨꯡ ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯆꯦꯛ ꯇꯧꯕꯤꯗꯨꯅ ꯁꯔꯀꯥꯔꯅ ꯄꯨꯛꯅꯤꯡ ꯌꯦꯡꯁꯤꯟꯗ꯭ꯔꯗꯤ ꯂꯩꯉꯥꯛꯁꯤꯗꯒꯤ ꯈꯤꯇꯪ ꯁꯥꯐꯒꯗ꯭ꯔꯥ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤꯁꯤ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯤꯊꯤꯕꯤ ꯃꯤꯌꯥꯝꯗ ꯂꯥꯎꯊꯣꯛꯄ ꯑꯃꯒꯤ ꯃꯇꯝ ꯑꯣꯏꯔꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯍꯥꯏꯅ ꯇꯧꯖꯔꯛꯄꯅꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯝꯅ ꯍꯥꯏꯔꯕꯗ ꯈꯨꯔꯨꯝꯕ ꯈꯣꯠꯂꯝꯕ ꯑꯩꯈꯣꯏꯅ ꯍꯦꯟꯁꯦꯛ ꯇꯧꯕ ꯑꯁꯤꯅꯤ ꯌꯥꯝ ꯕꯦꯔꯥ ꯑꯣꯏꯔꯤꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯈꯨꯔꯨꯝꯕꯁꯤ ꯈꯨꯠ ꯂꯣꯟꯅꯔꯒ ꯖꯥꯏ ꯖꯥꯏ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥ ꯒꯨꯔꯨ ꯑꯣꯏꯔꯒꯁꯨ ꯂꯩꯃꯥꯏꯗ ꯅꯣꯟꯊꯔꯒ ꯍꯥꯏꯐꯦꯠꯇꯪ ꯕꯦꯕꯥꯔ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯏꯄꯥ ꯏꯄꯨꯅ ꯊꯝꯃꯝꯕ ꯃꯑꯣꯡ ꯃꯇꯧ ꯍꯥꯏꯇꯥꯔꯦ ꯑꯦꯅꯤꯋꯦ ꯃꯗꯨ ꯈꯪꯅ ꯉꯥꯛꯅ ꯆꯠꯃꯤꯟꯅꯔꯗꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯁꯤꯌꯔ ꯇꯧꯕꯤꯕꯅꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯃꯇꯝ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯅ ꯔꯦꯗꯤꯑꯣꯗ ꯇꯥꯕꯤꯔꯤꯕꯁꯤꯡꯗꯤ ꯀꯩꯁꯨ ꯂꯩꯔꯔꯣꯏ ꯑꯗꯨꯒ ꯈꯨꯠꯁꯦꯝ ꯂꯥꯏꯚ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯇ ꯂꯩꯕꯤꯔꯤꯕꯁꯤꯡꯗꯤ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯇꯥꯟꯅꯗꯅ ꯌꯥꯎꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯦ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯇꯟꯖꯥꯁꯨ ꯑꯣꯏꯁꯤꯜꯂꯛꯄ ꯁ꯭ꯋꯥꯏꯒꯤ ꯃꯇꯝꯁꯤꯗ ꯌꯥꯝ ꯈꯨꯗꯣꯡꯆꯥꯗꯕ ꯅꯦꯠꯀꯤ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯇꯠꯄ ꯍꯥꯏꯇꯥꯔꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯍꯜꯂꯣ ꯑꯩ ꯀꯅꯝ ꯁꯟꯗ꯭ꯔꯣꯛꯇꯒꯤ ꯑꯩ ꯀꯩꯅꯣꯝꯇ ꯋꯥꯐꯝ ꯑꯝꯇ ꯈꯪꯖꯔꯛꯀꯦ ꯑꯩ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯍꯧꯖꯤꯛꯀꯤ ꯂꯩꯉꯥꯛꯂꯣꯟ ꯌꯥꯝ ꯄꯥꯏꯕꯤꯔꯤꯕ ꯑꯆꯧ ꯑꯁꯥꯡ ꯑꯃꯗꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯀꯌꯥ ꯑꯃꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯀꯣꯚꯤꯗ-19ꯒꯤꯁꯤꯗꯩꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏꯕ ꯃꯌꯥꯝ ꯅꯨꯡꯁꯥꯗ ꯑꯣꯏꯔꯣ ꯃꯇꯦꯡ ꯃꯌꯥꯝ ꯄ꯭ꯔꯖꯥ ꯑꯋꯥꯕ ꯃꯌꯥꯝ ꯀꯣꯛꯅꯅꯕ ꯄꯤꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯅꯥ ꯂꯥꯛꯏꯕ ꯃꯌꯥꯝꯁꯦ ꯃꯣꯏꯒꯤꯁꯨ ꯅꯠꯇꯦ ꯃꯌꯥꯝꯁꯤꯒꯤ ꯑꯋꯥꯕ ꯌꯦꯡꯉꯒ ꯇꯧꯅꯔꯤꯕꯅꯦ ꯑꯗꯨ ꯃꯌꯥꯝ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯅ ꯑꯩꯒꯤꯁꯨ ꯆꯦꯡ ꯆꯥꯛ ꯄꯤꯕ ꯑꯣꯏꯔꯣ ꯄꯤꯗꯕ ꯑꯣꯏꯔꯣ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯊꯨꯡꯉꯤ ꯑꯩ ꯌꯥꯝꯗꯦꯅ ꯍꯥꯏꯗꯅ ꯂꯩꯅꯔꯤꯁꯦ ꯑꯃꯔꯣꯝꯗ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯑꯒ ꯈꯔ ꯄꯤꯕꯁꯤꯅ ꯑꯩꯒꯤꯁꯨ ꯀꯩꯅꯣ ꯇꯧꯔꯒ ꯂꯩꯅꯥꯁꯤꯒꯤꯀꯣ ꯍꯥꯏꯔꯒ ꯏꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯒ ꯂꯩꯅꯤꯡꯉꯦꯕ ꯑꯃꯔꯣꯝꯗꯗꯤ ꯑꯗꯨꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯍꯣꯏ ꯍꯣꯏ ꯑꯩ ꯑꯥꯏꯗꯤꯌꯥꯗꯣ ꯂꯧꯁꯤꯟꯖꯔꯦ ꯊꯥꯒꯠꯀꯅꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦ ꯍꯣꯏ ꯍꯣꯏ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯕꯁꯦ ꯑꯗꯨꯝ ꯃꯌꯥꯝꯁꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯗꯨꯝ ꯂꯩꯃꯤꯟꯅꯁꯤ ꯇꯦꯟ ꯑꯗꯨꯝ ꯇꯧꯗ꯭ꯔꯁꯨꯅ ꯍꯥꯏꯅꯤꯡꯉꯤ ꯍꯣꯏ ꯑꯗꯨꯁꯨ ꯑꯗꯨꯝ ꯆꯨꯝꯃꯤ ꯑꯗꯣ ꯈꯔ ꯑꯗꯨꯝ ꯃꯌꯥꯝꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯐꯪꯐꯝ ꯊꯣꯛꯄꯅꯤ ꯃꯣꯏꯅ ꯂꯦꯝ ꯂꯧ ꯌꯥꯕ꯭ꯔꯥ ꯃꯣꯏꯅ ꯑꯣꯏ ꯌꯥꯕ꯭ꯔꯥꯁꯦ ꯍꯦꯛꯇ ꯇꯧꯕ ꯖꯥꯠꯇꯨꯅꯤ ꯑꯃꯔꯣꯝꯗꯗꯤ ꯇꯥꯕꯗꯨꯕꯨꯗꯤ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯆꯦꯡ ꯆꯥꯛꯀꯤ ꯑꯗꯨ ꯇꯧꯕ ꯁꯨꯃꯥꯏꯅ ꯇꯧꯕꯅ ꯇꯧꯕꯁꯦ ꯑꯗꯨꯕꯨ ꯅꯤꯌꯣꯝ ꯑꯃꯗꯤ ꯀꯥꯏꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯅꯤꯌꯣꯝ ꯑꯃꯒꯤ ꯃꯈꯥꯗꯁꯨ ꯂꯩꯕꯅꯤꯅ ꯅꯤꯌꯣꯝꯗꯤ ꯀꯥꯏꯅꯒꯨꯝꯁꯤ ꯍꯥꯏꯁꯤꯅꯤ ꯑꯗ ꯁꯨꯔꯒ ꯅꯣꯝꯃꯒ ꯋꯥꯅ ꯇꯥꯟꯖꯕ ꯆꯥꯖꯕ ꯃꯤꯗꯗꯤ ꯆꯦꯡ ꯃꯔꯨ ꯃꯒꯥꯏꯁꯤꯁꯨ ꯑꯗꯨꯝ ꯌꯥꯝꯕꯖꯥꯠꯅꯤ ꯑꯃꯔꯣꯝꯗ ꯍꯣꯏ ꯇꯥꯕꯗꯗꯤ ꯑꯩꯈꯣꯏꯅ ꯍꯦꯛ ꯅꯨꯡꯉꯥꯏꯇꯕ ꯇꯧꯕꯗꯤ ꯑꯗꯨꯝ ꯌꯥꯎꯕꯖꯥꯠꯅꯤ ꯑꯗꯣ ꯆꯨꯝꯁꯨ ꯆꯨꯝꯃꯤ ꯅꯥꯕꯒꯤ ꯈꯣꯠꯄꯒꯤ ꯁꯦꯅꯤꯇꯥꯏꯖꯔ ꯁꯤꯖꯤꯟꯅꯕꯒꯤ ꯈꯣꯠꯄꯒꯤ ꯋꯥꯗꯤ ꯃꯌꯥꯝ ꯁꯨꯝ ꯈꯟꯅꯈꯤꯗ꯭ꯔꯦ ꯆꯦꯡ ꯆꯥꯛꯀꯤ ꯑꯩꯈꯣꯏꯒꯤ ꯐꯪꯉꯤ ꯐꯪꯗꯦ ꯁꯨꯏ ꯁꯨꯗꯦꯅ ꯁꯨꯝ ꯂꯩꯕ ꯑꯗꯨꯒ ꯇꯧꯕꯗꯤ ꯑꯔꯩꯕꯅꯗꯤ ꯑꯃꯨꯛꯁꯨ ꯈꯪꯉꯔꯣꯏ ꯈꯔ ꯂꯩꯇ ꯂꯥꯏꯔ ꯃꯌꯥꯝꯗ ꯅꯤꯌꯣꯝ ꯆꯨꯝꯅ ꯂꯩꯕ ꯃꯤ ꯆꯥꯒꯦꯔꯥ ꯆꯥꯔꯣꯏꯔꯥ ꯈꯔꯗꯤ ꯀꯔꯤ ꯃꯣꯏ ꯆꯦꯡ ꯆꯥꯗ꯭ꯔꯁꯨ ꯌꯥꯏ ꯑꯗꯣ ꯃꯣꯏꯅ ꯄꯩꯁా ꯂꯧꯕ ꯌꯥꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯄꯤꯔꯛꯄ ꯆꯦꯡꯗꯣ ꯃꯣꯏꯅ ꯄꯩꯁꯥꯗꯨꯕꯨ ꯍꯦꯛꯇ ꯆꯦꯡꯗꯣ ꯃꯣꯏꯅ ꯈꯞꯄ ꯌꯥꯕ꯭ꯔꯥꯕꯅ ꯇꯧꯗꯅ ꯍꯦꯛꯇ ꯂꯩꯕꯁꯨ ꯑꯗꯨꯝ ꯌꯥꯎꯕꯖꯥꯠꯅꯤ ꯑꯦꯅꯤꯋꯦ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯈꯔ ꯊꯣꯛꯀꯅꯤ ꯃꯌꯥꯝꯒꯤ ꯃꯈꯜ ꯃꯊꯦꯜꯅꯤ ꯄꯨꯟꯁꯤꯒꯤ ꯃꯊꯦꯜ ꯍꯥꯏꯇꯥꯔꯦ ꯉꯁꯤꯁꯦ ꯐꯖꯅ ꯋꯥꯔꯦ ꯅꯦꯠꯁꯦ ꯃꯌꯥꯝ ꯇꯥꯟꯅꯕꯤꯕꯗꯁꯨ ꯋꯥꯕꯤꯔꯝꯃꯅꯤ ꯅꯦꯠꯁꯦ ꯄꯦꯖꯁꯦ 30ꯃꯨꯛ ꯁꯨꯔꯦ ꯍꯪꯉꯛꯏꯁꯦ ꯑꯗꯨ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯃꯇꯝꯁꯨ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ ꯑꯗꯨꯒ ꯄꯨꯡꯐꯝꯁꯤꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅ ꯋꯥꯈꯜꯂꯣꯟꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯗꯝꯗꯒꯤ ꯂꯧꯈꯠꯆꯕꯅꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯑꯩ ꯋꯥꯗꯒꯤ ꯄꯥꯊꯣꯛ ꯀꯧꯏ ꯁꯥꯔ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯁꯤꯑꯦꯝꯅ ꯊꯥ 3 ꯄ꯭ꯔꯖꯥꯁꯤꯡꯗ ꯆꯦꯡ ꯌꯦꯟꯕꯤꯒꯅꯤ ꯍꯥꯏꯁꯤ ꯑꯩꯈꯣꯏ ꯑꯗꯣꯀꯦꯗꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯪꯊꯥꯒꯤ ꯑꯃꯨꯛꯈꯛ ꯌꯦꯜꯂꯒ ꯃꯁꯤꯡꯁꯤꯗ ꯑꯣꯏꯅ ꯁꯦꯝꯅꯗꯣꯏꯖꯥꯔꯥ ꯃꯁꯤ ꯃꯈꯥ ꯇꯥꯅ ꯆꯤꯡꯒꯤ ꯈꯨꯠ ꯈꯔ ꯃꯥꯟꯅꯍꯟꯕꯤꯔꯒꯗꯤ ꯅꯨꯡꯉꯥꯏꯖꯒꯅꯤ ꯑꯗꯨꯒ ꯇꯣꯇꯤ ꯏꯁꯤꯡꯁꯤꯃꯇꯒ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯑꯦꯝ ꯑꯦꯜ ꯑꯦꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯁꯤ ꯁꯤꯑꯦꯝꯅ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤꯟꯕꯤꯔꯒ ꯇꯣꯇꯤ ꯏꯁꯤꯡꯁꯤꯃꯇꯒ ꯐꯪꯍꯟꯕꯤꯔꯒꯗꯤ ꯍꯣꯏ ꯏꯁꯤꯡ ꯃꯥꯏꯁꯤꯡꯁꯦ ꯌꯥꯝ ꯋꯥꯅꯔꯦ ꯍꯧꯖꯤꯛ ꯁꯥꯔ ꯇꯣꯇꯤꯁꯤ ꯑꯩꯈꯣꯏꯒꯤ ꯑꯟꯗ꯭ꯔꯣ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯇꯣꯇꯤꯒꯤ ꯀꯩꯅꯣꯗꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯀꯩꯅꯣꯗꯤ ꯂꯩꯕꯤꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯑꯩꯈꯣꯏꯒꯤ ꯄꯣꯂꯧ ꯆꯤꯡ ꯑꯃ ꯂꯩꯔꯝꯕ ꯃꯁꯤꯗ ꯑꯃꯨꯛ ꯁꯥꯒꯠꯂꯝꯕꯅꯦ ꯃꯥꯁꯨ ꯄꯨꯔꯥ ꯐꯦꯜ ꯑꯣꯏꯔꯦ ꯍꯣꯏ
ꯂꯩꯔꯦ ꯃꯅꯥ ꯊꯕꯛ ꯐꯪꯗꯅ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯤꯔꯤꯕꯁꯦ ꯑꯗꯨꯒ ꯇꯣꯇꯤꯒꯤ ꯁꯤꯒꯨꯝꯕꯁꯤꯒꯤꯗꯤ ꯇꯨꯔꯦꯟ ꯅꯛꯄ ꯑꯣꯔ ꯇꯨꯔꯦꯟ ꯅꯛꯇ꯭ꯔꯁꯨ ꯌꯥꯏ ꯑꯗꯨꯝ ꯑꯆꯧꯕ ꯄꯨꯈ꯭ꯔꯤ ꯀꯩꯅꯣ ꯋꯥꯇꯔ ꯁ꯭ꯇꯣꯔꯦꯖ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯔꯤꯖꯥꯔꯚꯔ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯊꯝꯃꯀꯥꯟꯗ ꯑꯋꯥꯡꯕ ꯀꯩꯅꯣꯃ ꯊꯣꯡꯀꯠꯂꯒ ꯑꯗꯒꯤ ꯂꯩꯀꯥꯏ ꯂꯝꯗꯝꯗꯨꯒꯤ ꯄꯤꯕ ꯑꯗꯨꯝ ꯚꯥꯔꯤꯗ ꯂꯩ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯇꯣꯇꯤ ꯇꯧꯕ ꯈꯣꯠꯄ ꯀꯩꯅꯣ ꯂꯩꯁꯤꯡꯁꯦ ꯆꯤꯡꯈꯠꯂꯒ ꯃꯊꯛꯇꯒꯤ ꯑꯗꯨꯝ ꯊꯥꯗꯔꯛꯄ ꯑꯗꯒꯤ ꯇꯣꯉꯥꯟꯕ ꯄꯥꯏꯞꯂꯥꯏꯟꯗꯒꯤ ꯂꯥꯛꯄ ꯈꯣꯠꯄꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯨ ꯂꯩꯔꯤꯗꯅꯀꯣ ꯑꯦꯅꯤꯋꯦ ꯌꯦꯡꯁꯤꯟꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯆꯦꯡꯒꯤꯗꯨꯗꯤ ꯑꯍꯨꯝꯂꯛꯁꯦ ꯇꯥꯝ ꯑꯍꯨꯝꯂꯛꯇ ꯇꯧꯒꯗꯕꯅꯤ ꯑꯗꯨꯅ ꯑꯗꯨꯝꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯤ ꯌꯦꯡꯃꯤꯟꯅꯁꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯒꯦ ꯍꯥꯟꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯏꯟꯇꯔꯅꯦꯠꯁꯤꯡ ꯉꯁꯤꯒꯤ ꯑꯣꯏꯅ ꯇꯥꯕꯤꯔꯤꯕꯁꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯁꯤ ꯃꯇꯪ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯦꯠ ꯑꯁꯤꯁꯨ ꯑꯗꯨꯝ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁꯀꯤ ꯀꯩꯅꯣꯒꯤ ꯊꯕꯛꯅꯤꯅ ꯍꯜꯂꯣ ꯃꯤꯡ ꯑꯃꯗ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯁꯥꯔ ꯑꯩ ꯋꯥꯡꯖꯤꯡ ꯕꯖꯥꯔ ꯃꯣꯏꯔꯥꯡꯊꯦꯝ ꯂꯩꯔꯛꯇꯒꯤ ꯃꯣꯏꯔꯥꯡꯊꯦꯝ ꯔꯟꯖꯅꯥꯅꯤ ꯁꯥꯔ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯌꯨ ꯑꯩ COVID-19ꯒ ꯃꯔꯤ ꯂꯩꯅꯅ ꯁꯨꯝ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯕ ꯋꯥꯍꯩ ꯈꯛꯇꯪ ꯐꯣꯡꯗꯣꯛꯆꯒꯦ ꯇꯧꯕ ꯍꯥꯏꯕꯤꯌු ꯍꯧꯖꯤꯛ ꯁꯤꯒꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯑꯩꯈꯣꯏꯒꯤ MLAꯅ ꯆꯦꯡ ꯄꯤꯕꯤꯔꯛꯄꯁꯦ ꯁꯤ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ 34/13ꯒꯤ ꯃꯣꯏꯔꯥꯡꯊꯦꯝ ꯂꯩꯔꯛꯀꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣই ꯆꯦꯡꯁꯦ ꯌꯦꯟꯖꯔꯦꯕ ꯑꯩꯈꯣꯏꯒꯤ ꯕꯣꯇꯔꯗ ꯆꯦꯡ KG 5 ꯌꯦꯟꯖꯔꯦ ꯑꯩꯈꯣꯏ MLAꯅ ꯄꯤꯕꯤꯔꯛꯇꯅ ꯁꯤꯃꯛꯅ ꯏꯃꯨꯡ ꯂꯣꯏꯅꯃꯛ ꯃꯦꯟꯈꯠꯄ ꯉꯝꯒꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇꯕ ꯍꯥꯏꯗꯤ ꯅꯣꯡ ꯅꯤꯅꯤ ꯍꯨꯝꯅꯤ ꯈꯤꯇꯪꯗꯤ ꯃꯇꯦꯡ ꯑꯣꯏꯅꯅꯕꯒꯤ ꯀꯩꯅꯣ ꯇꯧꯖꯔꯦ ꯑꯩ ꯏꯁꯥꯃꯛ ꯌꯥꯎꯅ ꯆꯦꯡꯁꯦ ꯑꯩꯈꯣꯏ ꯌꯦꯟꯖꯩ ꯁꯤꯒꯤ ꯍꯥꯏꯖꯒꯦꯅ ꯑꯩꯈꯣꯏ MLAꯁꯦ ꯐꯣꯡꯗꯣꯛꯆꯒꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯁꯨ ꯊꯥꯒꯠꯆꯒꯦ ꯃꯌꯥꯝ ꯄ꯭ꯔꯖꯥꯒꯤ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯎꯕꯤꯕꯗꯒꯤ ꯆꯦꯡꯁꯦ ꯀꯩꯅꯣ ꯇꯧꯕꯤꯔꯛꯏꯁꯦ ꯍꯥꯏꯖꯒꯦ ꯇꯧꯕꯅꯤ ꯁꯥꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯔꯟꯖꯅꯥ ꯍꯥꯏꯕꯤꯔꯛꯄ ꯑꯗꯨꯒ 34/13ꯒꯤ ꯑꯗꯨꯒꯨꯝꯕ ꯖꯒꯥꯗ ꯁꯨꯃꯥꯏꯅ ꯌꯦꯜꯂꯤ ꯑꯗꯨꯒ ꯀꯤꯂꯣ 5 ꯌꯦꯜꯂꯦ ꯍꯥꯏꯕꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯐꯕ ꯂꯩꯀꯥꯏ ꯑꯃꯗ ꯑꯐꯕ ꯊꯕꯛ ꯇꯧꯕꯁꯤꯗꯤ ꯑꯗꯨꯝ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ ꯇꯝꯖꯅꯤꯡꯉꯥꯏꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯤꯒꯨꯝꯕ ꯄꯥꯎ ꯇꯥꯖꯕ ꯔꯟꯖꯅꯥꯒꯤ ꯆꯤꯟꯗꯒꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯑꯃꯨꯛ ꯄꯤꯖꯔꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯑꯩꯈꯣꯏꯒꯤ COVID-19ꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯤꯒꯨꯝꯕ ꯊꯝꯖꯒꯦ ꯍꯥꯏꯕꯤꯌꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗꯩꯗ ꯆꯦꯡꯒꯤ ꯆꯥꯛꯀꯤ ꯃꯔꯝꯗꯤ ꯃꯌꯥꯝ ꯑꯃ ꯊꯥꯒꯠꯅꯔꯤ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯦꯡꯒꯤ ꯈꯛꯇꯒꯤꯁꯨ ꯅꯠꯇꯕ ꯂꯥꯛꯏꯕ ꯑꯅꯥꯕꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯩꯗ ꯃꯁꯤ ꯂꯥꯛꯏꯕ ꯑꯅꯥꯕꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅ ꯂꯩꯁꯤꯒꯦ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏ ꯆꯥꯅ ꯊꯛꯅꯕꯒꯤ ꯈꯔ ꯄꯤꯔꯤꯕ ꯈꯣꯠꯂꯤꯕꯁꯤꯒꯤ ꯃꯔꯝꯁꯤꯗꯩꯗ ꯗꯤꯄꯦꯟ ꯇꯧꯔꯒ ꯑꯗꯨꯝ ꯉꯥꯡꯕꯁꯤ ꯑꯩꯈꯣꯏ ꯅꯥꯔꯤꯕ ꯑꯅꯥꯕꯁꯤꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯦ ꯈꯤꯇꯪ ꯂꯧꯈꯠꯃꯤꯟꯅꯖꯦꯅ ꯍꯥꯏꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯆꯦꯛꯁꯤꯟꯅ ꯌꯥꯔꯛꯀꯗꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯥꯅ ꯆꯦꯛꯁꯤꯟꯗ꯭ꯔꯒꯗꯤ ꯃꯁꯤ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯍꯥꯏꯖꯅꯤꯡꯉꯤ ꯂꯣꯏꯕꯤꯔꯕ꯭ꯔꯥ ꯋꯥꯐꯝꯁꯤꯅ ꯐꯔꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝꯁꯤꯗ ꯍꯥꯏꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤ ꯑꯩꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯑꯦꯋꯥꯔ ꯑꯣꯏꯅꯕꯒꯤ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕꯗ ꯍꯦꯟꯅ ꯃꯌꯥꯝꯁꯦ ꯈꯟꯅꯍꯟꯅꯤꯡꯉꯤꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯇꯧꯖꯔꯤꯕ ꯊꯧꯔꯝ ꯍꯥꯏꯇꯥꯔꯦ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕꯐꯥꯎ ꯑꯩꯈꯣꯏꯅ ꯑꯍꯤꯡ ꯐꯥꯎꯕ ꯇꯧꯖꯔꯤꯁꯤ ꯃꯔꯝꯗ ꯀꯣꯔꯣꯅꯥꯒꯤ ꯃꯔꯝꯁꯤꯗ ꯑꯩꯈꯣꯏ ꯁ꯭ꯄꯤꯁꯦꯜ ꯂꯥꯎꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯋꯥ ꯊꯝꯕ ꯑꯩꯈꯣꯏꯅ ꯍꯟꯅ ꯅꯣꯡꯃꯗ 7-9 ꯊꯥꯗꯅ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯑꯗꯨꯝ ꯂꯥꯎ ꯂꯩꯖꯔꯤ ꯑꯗꯨꯒ ꯑꯞꯗꯦꯠ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯇꯧ ꯂꯩꯖꯔꯤ ꯄꯨꯡꯐꯝꯁꯤꯗꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯁꯨ ꯈꯟꯅꯕ ꯌꯥꯏ ꯂꯝꯗꯝ ꯑꯗꯣꯝꯒꯤ ꯂꯩꯀꯥꯏꯗ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯅꯤ ꯑꯗꯨꯅ ꯃꯁꯤ ꯃꯅꯨꯡꯗ ꯆꯠꯂꯒ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯄ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯋꯥꯐꯝꯁꯤꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯗ ꯑꯩꯈꯣꯏ ꯈꯟꯅ ꯂꯩꯈꯤꯕꯁꯨ ꯆꯨꯝꯗꯦ ꯍꯥꯏꯕꯅꯤ ꯑꯃꯨꯛꯁꯨ ꯍꯥꯏꯁꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯅ ꯍꯥꯏꯕꯤꯔꯤꯁꯦ ꯈꯔꯁꯨ ꯍꯛꯆꯥꯡꯒꯤ ꯍꯛꯁꯦꯜꯁꯤ ꯃꯇꯥꯡꯗ ꯀꯔꯤ ꯂꯩꯔꯦ ꯍꯥꯏꯕꯁꯨ ꯈꯟꯅꯍꯟꯅꯤꯡꯕꯒꯤ ꯋꯥꯈꯜ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯨ ꯁꯨꯝ ꯆꯦꯡ ꯆꯥꯛꯀꯤ ꯁꯨꯝ ꯍꯥꯏꯔꯛꯄꯁꯤꯗꯁꯨ ꯇꯥꯕ ꯋꯥꯕ ꯍꯥꯏꯔꯛꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯋꯥꯈꯜꯂꯣꯟ ꯈꯟꯅꯗꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯗꯤꯀꯣ ꯁꯤꯁꯨ ꯅꯩꯅꯗꯕ ꯌꯥꯗꯦ ꯑꯃꯗꯨꯁꯨ ꯅꯩꯅꯗꯕ ꯌꯥꯗꯦ ꯄꯨꯝꯅꯃꯛꯁꯦ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯃꯨꯛ ꯂꯧꯈꯠꯆꯒꯦ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯌꯦꯡꯃꯤꯟꯅꯁꯤ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯁꯥꯔ ꯑꯩ ꯅꯨꯄꯥꯈꯨꯝꯗꯒꯤ
ꯂꯩꯄ꯭ꯔꯥꯛꯄꯝꯗꯒꯤ ꯁꯌꯥ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯍꯥꯏꯕꯤꯅꯤ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡ ꯅꯍꯥꯟ ꯀꯩꯔꯥꯎꯔꯣꯝꯒꯤ ꯏꯆꯥ ꯍꯥꯏꯒꯗ꯭ꯔꯥ ꯏꯆꯜ ꯍꯥꯏꯒꯗ꯭ꯔꯥ ꯑꯃꯅ ꯆꯦꯡ ꯀꯧꯇꯥ ꯑꯅꯤ ꯌꯦꯡꯕꯗ ꯄꯦꯟꯊꯣꯛꯈ꯭ꯔꯦ ꯑꯔꯦꯞꯇꯨꯁꯨ ꯑꯩꯈꯣꯏ ꯀꯅꯥꯅ ꯃꯌꯥꯝꯅ ꯄꯤꯁꯤꯔꯥꯅ ꯊꯝꯃꯦ ꯍꯥꯏꯕꯁꯦ ꯌꯥꯝ ꯐꯖꯕ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯆꯦꯜꯁꯤ ꯈꯔ ꯆꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯨꯝ ꯃꯁꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯤꯒꯠꯅ ꯂꯩꯔꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯁꯤꯅ ꯊꯤꯒꯠꯄꯤꯔꯒ ꯐꯖ ꯐꯖꯅ ꯇꯧꯕꯤꯔꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯇꯧꯔꯣꯏꯕ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯁꯤꯒꯤ ꯂꯩꯀꯥꯏꯒꯤ ꯌꯦꯟꯕ ꯀꯥꯟꯗ ꯀꯂꯕꯀꯤ ꯃꯤꯁꯤꯡꯗ ꯌꯦꯜꯍꯜꯂꯣꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯌꯦꯟꯁꯦ ꯑꯩꯈꯣই ꯃꯌꯥꯏ ꯂꯩꯀꯥꯏꯒꯤꯗꯤ ꯃꯥꯂꯤꯛ ꯈꯥꯏꯗꯣꯛꯇꯦ ꯑꯗ ꯑꯩꯈꯣꯏ ꯃꯌꯥꯏ ꯂꯩꯀꯥꯏꯒꯤꯗꯤ ꯑꯩꯈꯣꯏ ꯂꯩ ꯍꯥꯏꯕꯅ ꯌꯦꯜꯂꯦ ꯆꯦꯡꯁꯤꯗ ꯆꯦꯡ ꯕꯦꯒ 19 ꯄꯤꯔꯛꯄ ꯃꯇꯨꯡꯁꯤꯗ ꯀꯦꯖꯤ 40 ꯍꯥꯟꯅꯅ ꯑꯩꯈꯣꯏꯒꯤ 100 ꯀꯥꯔꯠ ꯄꯥꯏꯕꯅꯤ ꯑꯗꯨꯒꯤ ꯀꯥꯔꯠ ꯃꯁꯤꯡꯗꯨꯗ ꯄꯤꯖꯔꯦ ꯑꯗꯩꯗ ꯑꯩꯈꯣꯏꯅ ꯍꯣꯠꯇꯣꯛꯑꯒ ꯌꯦꯡꯉꯁꯦ ꯑꯗꯨꯒ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯀꯥꯎꯟꯁꯤꯂꯔ ꯕꯣꯛ ꯂꯣꯏ ꯊꯨꯡꯉꯦ ꯑꯩꯈꯣꯏ ꯃꯔꯤ ꯂꯣꯏ ꯊꯨꯡꯉꯁꯤ ꯃꯤꯇꯪ ꯃꯤꯈꯥꯏ ꯅꯥꯏꯔꯒꯗꯤ ꯀꯦꯖꯤ 35 ꯄꯨꯂꯞ ꯄꯤꯔꯗꯤ ꯇꯣꯉꯥꯟ ꯆꯥꯕ ꯃꯤ ꯑꯅꯤꯈꯛ ꯂꯩꯖꯕꯗꯨꯁꯨ ꯀꯦꯖꯤ 5 ꯄꯤꯕꯁꯦ 10 ꯈꯛ ꯐꯪꯉꯅꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦꯗ ꯑꯗꯨꯃꯥꯏꯅ ꯄꯥꯔꯒ ꯄꯤꯔꯀꯥꯟꯗꯗꯤ ꯃꯤ 2-3ꯗꯤ ꯋꯥꯠꯍꯧꯕꯗꯣ ꯀꯣꯟꯅ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯀꯣꯟꯅ ꯃꯇꯝ ꯐꯔꯀꯥꯟꯗ ꯂꯞꯁꯤꯜꯂꯒ ꯇꯧꯔꯗꯤ ꯈꯔ ꯅꯥꯇꯩ ꯆꯥꯕꯒꯗꯤ ꯃꯁꯤ ꯊꯨꯡꯉꯒꯨꯝꯁꯦꯅ ꯑꯩꯈꯣꯏ ꯇꯧꯖꯔꯒ ꯄꯥꯔꯇꯤꯒꯤꯕꯗ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛꯁꯤ ꯄꯤꯊꯔꯛꯑꯕꯅꯤꯅ ꯐꯖꯅ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯇꯧꯔꯒꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯋꯥ ꯑꯃꯇ ꯆꯥꯔꯣꯏ ꯃꯇꯨꯡꯗ ꯍꯥꯏꯖꯅꯤꯡꯕ ꯊꯥꯒꯠꯆꯔꯤ ꯁꯌꯥ ꯌꯥꯝ ꯃꯔꯨꯑꯣꯏꯕꯅꯤ ꯑꯩꯈꯣꯏ ꯑꯗꯨꯒ ꯄꯣꯏꯔꯧꯗꯒꯤ ꯍꯥꯏꯇꯥꯔꯦ ꯄꯣꯏꯔꯧꯗꯒꯤ ꯔꯣꯁꯂꯤꯌꯥ ꯀꯧꯕꯤ ꯂꯤꯁꯅꯔ ꯑꯃꯈꯛꯅ ꯃꯈꯣꯏꯒꯤꯗꯤ ꯆꯦꯡ ꯀꯤꯂꯣ 2 ꯈꯛ ꯄꯤ ꯑꯗꯨꯕꯨ ꯀꯩꯁꯨ ꯃꯗꯨ ꯌꯥꯝꯗꯦ ꯍꯥꯏꯖꯔꯣꯏ ꯊꯨꯡꯉꯤꯕ ꯈꯔꯗꯣ ꯂꯥꯏꯕꯛ ꯐꯕꯅꯤꯅ ꯍꯥꯏꯗꯅ ꯑꯗꯨꯒ ꯈꯨꯟꯗ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯟꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯌꯨꯝꯗ ꯇꯧꯏ ꯑꯗꯨꯒ ꯑꯔꯩ ꯂꯩꯇ ꯇꯥꯟꯅꯔꯀꯥꯟꯗ ꯈꯨꯟꯗꯨꯒꯤ ꯀꯅꯥ ꯑꯋꯥꯠꯄ ꯂꯩꯔꯤꯒꯦ ꯍꯥꯏꯔꯒ ꯇꯥꯟꯅꯔꯒ ꯆꯥꯃꯤꯟꯅꯩ ꯍꯤꯡꯃꯤꯟꯅꯩ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯍꯥꯏꯔꯛꯄꯅꯤ ꯌꯥꯝꯅ ꯄꯣꯖꯤꯇꯤꯕ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯁꯌꯥꯅꯁꯨ ꯇꯥꯕꯤꯔꯝꯕ ꯀꯥꯟꯗ ꯃꯗꯨꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯌꯥꯝ ꯆꯝꯅ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯄꯦꯟꯊꯣꯛꯄ ꯍꯥꯏꯇꯥꯔꯦꯅꯦ ꯃꯤꯑꯣꯏꯕꯁꯤꯅ ꯄꯦꯟꯊꯣꯛꯀꯦ ꯌꯥꯎꯅ ꯄꯦꯟꯊꯣꯛꯈ꯭ꯔꯗꯤ ꯄꯨꯡꯆꯝ ꯆꯝꯈ꯭ꯔꯗꯤꯀꯣ ꯑꯣꯏꯖꯕ ꯑꯁꯤ ꯂꯣꯏ ꯊꯥꯗꯣꯛꯈꯤꯗꯣꯏꯅꯤ ꯄꯦꯟꯊꯣꯛꯄ ꯍꯥꯏꯁꯤꯗ ꯑꯣꯏꯖꯕ ꯊꯥꯗꯣꯛꯄ ꯃꯁꯤꯅꯤ ꯂꯥꯏꯁꯦ ꯑꯗꯨꯅ ꯂꯥꯏ ꯅꯤꯡꯕꯁꯤꯡ ꯃꯦꯗꯤꯇꯦꯁꯟ ꯇꯧꯔꯤꯕꯁꯤꯡ ꯍꯥꯏꯇꯥꯔꯦ ꯆꯤꯡꯈꯣꯡꯗ ꯂꯩꯕ ꯃꯤꯁꯤꯡꯁꯤꯒꯤ ꯃꯣꯏꯗꯤ ꯑꯣꯏꯖꯕꯁꯦ ꯃꯥꯂꯦꯝꯁꯤꯗ ꯑꯩ ꯏꯃꯨꯡ ꯃꯅꯨꯡꯗ ꯏꯆꯥ ꯏꯁꯨ ꯑꯗꯨ ꯑꯗꯥ ꯅꯨꯄꯤ ꯑꯉꯥꯡ ꯂꯝ ꯀꯔꯤꯡꯈꯣꯜ ꯀꯔꯤꯝꯇ ꯂꯧꯖꯔꯔꯣꯏ ꯑꯩꯗꯤ ꯀꯠꯊꯣꯛꯑꯕꯅꯤ ꯍꯥꯏꯔꯒ ꯃꯥꯅ ꯂꯩꯊꯣꯛꯈ꯭ꯔꯗꯤ ꯑꯣꯏꯖꯕ ꯊꯥꯗꯣꯛꯄ ꯍꯥꯏꯁꯤꯅꯤꯀோ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯂꯣꯟꯗꯒ ꯍꯥꯏꯔꯒ ꯂꯝꯕꯣꯏꯕ ꯒꯥꯏꯗꯣ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯂꯩꯈ꯭ꯔꯀꯥꯟꯗ ꯃꯤꯁꯤꯡꯁꯦ ꯃꯥꯒꯤ ꯃꯁꯥꯗ ꯑꯣꯏꯖꯕ ꯀꯜꯂꯛꯄ ꯃꯤꯍꯧꯕꯁꯦ ꯑꯝꯇ ꯌꯥꯎꯗꯅ ꯂꯩꯈ꯭ꯔꯀꯥꯟꯗ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦ ꯇꯣꯞ ꯇꯧꯔꯀꯥꯟꯗ ꯀꯩꯅꯣ ꯐꯪꯉꯤ ꯑꯗꯨꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯤꯔꯛꯄ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯍꯧꯖꯤꯛ ꯆꯦꯡ ꯌꯦꯜꯂꯤꯕꯁꯤꯡ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯂꯣꯏꯅꯃꯛ ꯁꯌꯥ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯊꯥꯕ ꯇꯥꯔꯕꯀꯣ ꯑꯩꯈꯣꯏ ꯆꯦꯡ ꯌꯦꯜꯂꯤꯕ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯇꯧꯔꯤꯕ ꯅꯨꯄꯤ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯒꯤ ꯆꯅꯤꯆꯦ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯂꯥꯏꯚꯁꯦ ꯊꯥꯔꯒ ꯆꯦꯅꯦꯜꯁꯤꯗ ꯆꯦꯅꯦꯜꯁꯤ ꯊꯥꯔꯗꯤ ꯀꯦꯟꯗ꯭ꯔ ꯍꯨꯝꯐꯨꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯔꯗ ꯅꯝꯕꯔ ꯃꯌꯥꯝꯁꯤꯗ ꯆꯦꯡ ꯌꯦꯟꯕꯒꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝꯁꯤ ꯌꯦꯡꯉꯗꯤ ꯀꯨꯝꯍꯩꯕꯨ ꯑꯣꯏꯅꯤꯅ ꯈꯜꯂꯦ ꯃꯁꯤ ꯂꯥꯎꯅꯔꯤꯕ ꯈꯟꯅꯔꯤꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯨ ꯉꯥꯏ ꯃꯤ ꯂꯩꯀꯥꯏꯁꯨ ꯉꯥꯏ ꯍꯧꯖꯤꯛꯁꯦ ꯀꯨꯝꯍꯩ ꯉꯥꯛꯇꯅꯤ ꯃꯁꯤꯗ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯗꯒꯤ ꯑꯃꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯀ꯭ꯂꯕꯀꯤ ꯌꯥꯎꯁꯟꯕꯒꯤ ꯑꯉꯛꯄ ꯂꯩꯈ꯭ꯔꯦ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇꯅꯤ ꯂꯥꯛꯏꯁꯦ ꯁꯦ ꯁꯌꯥ ꯑꯗꯨ ꯊꯥꯒꯠꯆꯩ ꯁꯌꯥ ꯀꯔꯤ ꯆꯤꯊꯕꯤꯔꯤ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯊꯥꯗ ꯑꯩꯈꯣꯏꯒꯤ ꯄꯨꯡ 12 ꯁꯟꯗꯣꯛꯄꯤꯔꯤꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯆꯠꯊꯣꯛꯄꯗ ꯁꯤꯒꯨꯝꯕ ꯌꯥꯝ ꯂꯩꯖꯔꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝ ꯀꯥꯟꯅꯩ ꯁꯥꯔ ꯍꯣꯏꯒꯤꯁꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯍꯥꯏꯔꯒ ꯊꯥꯒꯠꯄ ꯐꯪꯈꯤꯗ ꯁꯥꯔ ꯍꯣꯏꯅ ꯇꯧꯕꯤꯔꯤꯁꯦ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯐꯖꯔꯛꯄ ꯌꯦꯡꯕꯤꯕꯕꯨꯗꯤ ꯁꯥꯔ ꯍꯣꯏꯅ ꯑꯩꯈꯣꯏꯗ ꯀꯥꯏꯗꯅ ꯄꯤꯕꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯩꯌꯦꯅ ꯈꯟꯕ ꯊꯥꯒꯠꯆꯔꯤ ꯁꯌꯥ ꯑꯗꯨꯝ ꯍꯣꯠꯅꯖꯔꯛꯀꯦ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯀꯗꯥꯏꯗ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯃꯇꯥꯡꯗ ꯀꯔꯤ ꯇꯧꯈ꯭ꯔꯦ ꯈꯣꯠꯈ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯩꯈꯣꯏꯅꯒ ꯆꯨꯝꯅꯒ ꯏꯆꯝ ꯆꯝꯅꯒ ꯍꯥꯏꯔꯨꯕꯁꯦ ꯌꯥꯝ ꯂꯨꯔꯦ ꯚꯤꯗꯤꯑꯣ ꯌꯥꯎꯅ ꯎꯁꯜꯂꯛꯇꯕ ꯌꯥꯗꯕ ꯁꯥꯈꯤ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯈꯣꯏꯅ ꯄꯪꯍꯥꯏꯗ ꯍꯥꯏꯕ ꯃꯥꯟꯕ ꯑꯗꯒꯤ ꯆꯩꯅꯥꯒꯤ ꯃꯥꯌꯣꯛꯇ ꯑꯦꯟꯇꯤ ꯆꯩꯅꯥ ꯑꯣꯏꯔꯒ ꯋꯥ ꯉꯥꯡꯕ ꯃꯥꯟꯕ ꯑꯩꯅ ꯇꯝꯖꯔꯤꯕ ꯄꯥꯎꯁꯦ ꯑꯩꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯅ ꯇꯝꯃꯤꯁꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯕ ꯄꯥꯎꯅꯤ ꯑꯁꯤ ꯈꯟꯗꯕ ꯂꯤꯁꯅꯔꯁꯤꯡ ꯑꯗꯩ ꯐꯦꯁꯕꯨꯛꯀꯤ ꯄꯦꯖꯁꯤꯡ ꯑꯗꯒꯤꯗꯤ ꯌꯨꯇ꯭ꯌꯨꯕꯀꯤꯗꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯣ ꯃꯁꯤ ꯑꯩ ꯑꯗꯨꯝ ꯉꯛꯄ ꯐꯥꯎꯏ ꯃꯔꯝꯗꯤ
ꯂꯥꯟꯒꯤ ꯂꯥꯟꯃꯤ ꯑꯃꯈꯛꯅ ꯂꯥꯟꯒꯤ ꯂꯥꯟ ꯄꯥꯎ ꯄꯨꯔꯒ ꯂꯥꯛꯄꯗ ꯅꯪ ꯀꯔꯤꯒꯤ ꯂꯥꯟ ꯄꯥꯎꯗꯣ ꯑꯗꯨ ꯄꯨꯔꯛꯏꯅꯣ ꯑꯩꯈꯣꯏꯒꯤ ꯃꯥꯏꯊꯤꯕ ꯄꯥꯎꯗꯨ ꯄꯨꯔꯛꯏ ꯀꯩꯅꯣꯅ ꯂꯥꯟꯒꯤ ꯄꯥꯎ ꯄꯨꯔꯛꯏ ꯃꯤꯗꯣ ꯊꯥꯡ ꯌꯥꯟ ꯌꯥꯄꯣꯟꯇꯦꯕ ꯑꯗꯨꯅ ꯄꯥꯎ ꯇꯝꯖꯔꯤꯕ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯋꯥꯟꯈꯠꯂꯒ ꯋꯥꯔꯧꯕ ꯑꯃꯗꯤ ꯐꯖꯗꯕ ꯋꯥꯍꯩ ꯍꯥꯏꯕ ꯐꯥꯎꯕ ꯁꯝꯇꯥꯏꯝꯁ ꯑꯗꯨ ꯃꯤ ꯂꯥꯛ 4ꯒꯤ ꯃꯅꯨꯡꯗ 3-4ꯗꯤ ꯑꯗꯨꯝ ꯌꯥꯎꯏ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯍꯦꯛ ꯊꯥꯒꯠꯆꯔꯤꯕ ꯄꯥꯎ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃ ꯄꯤꯕ ꯃꯇꯝꯗ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯐꯥꯎꯏ ꯀꯩꯁꯨ ꯂꯩꯇꯕ ꯃꯤꯌꯥꯝꯒꯤꯗꯃꯛ ꯊꯧꯒꯜ ꯇꯧꯖꯔꯤꯕ ꯑꯩꯅ ꯍꯥꯏꯖꯕ ꯋꯥꯐꯝ ꯈꯔꯗ ꯃꯤꯑꯣꯏ ꯂꯥꯛ 3ꯗꯒꯤꯅ 4 ꯐꯥꯎꯕꯅ ꯇꯥꯔꯦ ꯌꯦꯡꯉꯦ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯗꯤ ꯑꯩꯈꯣꯏꯗꯁꯨ ꯃꯈꯥꯗꯨꯗ ꯑꯗꯨꯝ ꯊꯥꯏ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯅꯪꯒꯤꯁꯦ ꯃꯤ ꯂꯥꯛ 4 ꯁꯨꯔꯦ 3 ꯁꯨꯔꯦꯁꯦ ꯁꯣ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯗ ꯑꯩꯅ ꯇꯧꯖꯔꯤꯕꯗ ꯑꯩꯁꯨ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯏꯟꯐꯣꯔꯃꯦꯁꯟꯗꯨ ꯈꯛ ꯄꯤꯖꯕꯅꯤ ꯏꯟꯐꯣꯔꯃꯦꯁꯟꯗꯣ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯊꯣꯛꯄ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯐꯣꯡꯕ ꯄꯥꯎ ꯅꯠꯇꯦ ꯄꯤꯔꯛꯏꯕ ꯄꯥꯎ ꯍꯥꯏꯔꯛꯏꯕ ꯇꯝꯃꯛꯏ ꯃꯌꯥꯝꯁꯦ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯐꯣꯡꯉꯕ ꯄꯥꯎ ꯃꯤꯅ ꯇꯥꯟꯅꯔꯒꯁꯨ ꯇꯥꯟꯅꯗꯕ ꯀꯌꯥ ꯃꯔꯨꯝꯗ ꯇꯥꯍꯟꯅꯅꯕꯒꯤꯗꯃꯛ ꯃꯗꯣ ꯃꯅꯤꯄꯨꯔꯤꯗ ꯍꯟꯇꯣꯛꯑꯒ ꯇꯝꯕꯅꯤ ꯄꯥꯎ ꯇꯝꯃꯤꯕ ꯑꯩꯅ ꯑꯦꯟꯇꯤ ꯁꯣꯁꯦꯜ ꯑꯣꯏꯕ ꯃꯔꯣꯝꯗ ꯑꯗꯩ ꯀꯩꯅꯣꯔꯣꯝꯗ ꯄꯨꯁꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯋꯥꯈꯜ ꯌꯥꯝꯅ ꯊꯦꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯌꯥꯎꯔꯛꯏ ꯉꯔꯥꯡꯁꯨ ꯑꯗꯨꯝ ꯉꯁꯤꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯏ ꯐꯦꯃꯤꯂꯤꯁꯤꯗ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯅꯁꯨ ꯀꯔꯝꯕ ꯀꯃꯦꯟ ꯄꯤꯔꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤ ꯅꯨꯡꯉꯥꯏꯇꯕ ꯀꯃꯦꯟ ꯄꯤꯀꯥꯟꯗ ꯃꯌꯥꯝ ꯂꯩꯔꯤꯕ ꯐꯦꯃꯤꯂꯤꯁꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯅꯁꯨ ꯃꯗꯨꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥꯗꯨꯗꯤ ꯍꯥꯏꯕꯤꯒꯅꯨ ꯇꯧꯒꯅꯨꯅ ꯃꯌꯥꯝꯁꯨ ꯁꯞꯄꯣꯔꯠ ꯇꯧꯍꯟꯅꯤꯡꯉꯤ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩꯁꯨ ꯈꯟꯕ ꯂꯩꯇꯦ ꯆꯩꯕꯤꯌꯨ ꯉꯥꯡꯕꯤꯌꯨ ꯑꯗꯨꯒ ꯅꯣꯛꯆꯅꯤꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯇꯧꯖꯕ ꯊꯕꯛꯇ ꯁꯞꯄꯣꯔꯠ ꯇꯧꯗꯕꯒꯤ ꯀꯟꯊꯠꯄ ꯃꯥꯟꯕꯒꯤ ꯈꯔꯁꯨ ꯑꯗꯨꯝ ꯂꯩ ꯑꯗꯨꯅ ꯑꯩꯗꯤ ꯂꯥꯟꯒꯤ ꯄꯥꯎ ꯇꯝꯖꯕ ꯁꯒꯣꯜ ꯄꯥꯎꯃꯤ ꯑꯃꯅꯦꯅ ꯈꯟꯕꯤꯌꯨ ꯇꯝꯖꯔꯤꯕꯁꯦ ꯑꯩꯒꯤ ꯊꯃꯣꯏꯗꯒꯤ ꯅꯠꯇ꯭ꯔꯒ ꯃꯗꯨ ꯑꯩꯅ ꯍꯥꯏꯍꯟꯅꯤꯡꯕꯒꯤꯅꯦꯅ ꯈꯟꯕꯤꯒꯅꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯩ ꯃꯣꯗꯔꯦꯇꯔ ꯑꯃ ꯅꯠꯇꯦ ꯑꯩꯒꯤ ꯏꯊꯧꯗꯤ ꯃꯌꯥꯝꯗ ꯄꯥꯎ ꯇꯝꯍꯟꯕꯅꯤ ꯄꯥꯎ ꯈꯪꯍꯟꯕꯅꯤ ꯑꯆꯨꯝꯕ ꯑꯃꯁꯨꯡ ꯑꯔꯥꯟꯕꯗꯤ ꯃꯌꯥꯝꯅ ꯂꯦꯞꯄꯤꯌꯨ ꯃꯔꯝꯗꯤ ꯑꯗꯣꯝꯒꯤ ꯏꯃꯨꯡꯒꯤ ꯆꯦꯡ ꯂꯩꯇꯕ ꯃꯇꯝꯗ ꯑꯩꯅ ꯋꯥ ꯉꯥꯡꯉꯒ ꯆꯦꯡ ꯍꯥꯞꯄꯟꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯑꯗꯣꯝꯅ ꯅꯥꯔꯕ ꯃꯇꯝꯗ ꯑꯩꯅ ꯐꯍꯟꯒꯗꯕ ꯅꯠꯇꯦ ꯑꯩꯒꯤꯗꯤ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯩꯖꯔꯤꯕ ꯗꯥꯏꯃꯟꯒꯤ ꯂꯩꯖꯔꯤꯕ ꯃꯌꯥꯝ ꯃꯦꯗꯤꯌꯥ ꯃꯌꯥꯝꯒꯤ ꯃꯊꯧꯁꯤ ꯀꯔꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯄꯥꯎꯁꯦ ꯁꯨꯃꯥꯏꯅ ꯃꯤꯉꯣꯟꯗ ꯑꯆꯨꯝꯕ ꯅꯠꯇ꯭ꯔꯒ ꯑꯔꯥꯟꯕ ꯑꯣꯏꯔꯁꯨ ꯍꯧꯖꯤꯛ ꯁꯨꯡꯊꯣꯛ ꯊꯣꯛꯇꯅ ꯏꯝꯐꯥꯜꯗ ꯃꯩ ꯆꯠꯑꯦ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦꯕ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯁꯤ ꯇꯧꯔꯦ ꯃꯣꯏꯅ ꯁꯤ ꯍꯥꯏꯔꯤ USA ꯁꯤ ꯍꯥꯏꯔꯤ ꯆꯩꯅꯥꯅ ꯁꯤ ꯍꯥꯏꯔꯤ ꯆꯩꯅꯥꯗꯅ ꯁꯤ ꯇꯧꯈ꯭ꯔꯦ USAꯗꯅ ꯁꯤ ꯇꯧꯈ꯭ꯔꯦ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯊꯣꯛꯄ ꯑꯐ ꯐꯠꯇꯗꯨꯗꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯟꯕꯤꯌꯨ ꯑꯗꯨꯅ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯐꯣꯡꯉꯛꯄ ꯔꯤꯄꯣꯔꯠꯅꯤ ꯄꯥꯎꯅꯤ ꯂꯧꯁꯤꯟꯕꯤꯌꯨ ꯄꯨꯛꯅꯤꯡꯗ ꯑꯐꯕ ꯑꯗꯨꯒ ꯅꯦꯒꯦꯇꯤꯞ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡꯗꯤ ꯊꯝꯗꯕꯅ ꯐꯩꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯃꯗꯨ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯆꯥꯎꯈꯠꯄꯒꯤ ꯃꯃꯤ ꯅꯠꯇꯦ ꯂꯥꯏꯔꯤꯛ ꯍꯩꯕꯒꯤ ꯃꯃꯤ ꯅꯠꯇꯦꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯑꯩ ꯋꯥꯈꯜꯗꯗꯤ ꯑꯗꯨꯅ ꯁꯣ ꯂꯣꯏ ꯆꯨꯞꯆꯟꯖꯔꯀꯥꯟꯗꯅꯤ ꯐꯦꯃꯤꯂꯤꯁ ꯂꯩꯕꯤꯔꯤ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯐꯖꯍꯟꯅꯤꯡꯕ ꯍꯥꯏꯍꯟꯅꯤꯡꯕꯗꯤ ꯁꯖꯦꯁ ꯇꯧꯕꯤꯌꯨ ꯃꯌꯥꯝꯅ ꯐꯖꯕ ꯋꯥꯍꯩ ꯌꯥꯝ ꯂꯩ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯃꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕꯤꯌꯨ ꯃꯁꯤꯃ ꯌꯥꯕꯤꯕ꯭ꯔꯥ ꯃꯁꯤꯃ ꯇꯧꯕꯤꯕ ꯌꯥꯕꯤꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯂꯣꯏ ꯌꯥꯏꯗꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯈꯔ ꯑꯩ ꯁꯥꯡꯅ ꯑꯗꯨꯝ ꯍꯥꯏꯖꯔꯦ ꯃꯁꯤ ꯈꯔ ꯅꯣꯛꯅꯤꯡꯕ ꯈꯔ ꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯆꯥꯛ ꯆꯥꯔꯨ ꯂꯥꯛꯑꯣꯅ ꯍꯥꯏꯕꯗ ꯑꯩꯒꯤ ꯋꯥꯐꯝꯗꯣ ꯂꯥꯛꯀꯗꯣꯏꯅꯦꯕ ꯆꯥꯛ ꯂꯣꯏꯖꯔꯦ ꯆꯥꯛ ꯆꯥꯔꯨ ꯂꯥꯛꯑꯣ ꯍꯥꯏꯕ ꯋꯥꯍꯩꯁꯤꯒ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯛ ꯆꯥꯕꯤꯔꯨ ꯂꯥꯛꯑꯣ ꯁꯤꯃꯁꯨ ꯂꯩꯔꯦꯀꯣ ꯃꯌꯥꯝ ꯆꯥꯛ ꯆꯥꯕꯤꯔꯗ꯭रा ꯆꯥꯛꯁꯤ ꯂꯣꯏꯔꯦ ꯑꯗꯨ ꯁꯤꯁꯨ ꯑꯗꯨꯝ ꯌꯥꯏꯀꯣ ꯅꯊꯤꯕꯣꯡꯗꯨ ꯆꯥꯔꯣ ꯂꯥꯛꯑꯣ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯔꯗꯤ ꯄꯣꯠꯁꯤ ꯆꯞꯇꯤ ꯃꯥꯟꯅꯕ ꯋꯥꯈꯟꯗꯨꯗ ꯂꯥꯛꯀꯗꯣꯏꯁꯦ ꯑꯔꯣꯏꯕꯗ ꯋꯥꯀꯥꯏ ꯑꯃ ꯌꯥꯎꯔꯤꯕꯅꯦꯕ ꯉꯁꯥꯏꯒꯤ ꯃꯤꯒꯤ ꯋꯥꯍꯩꯁꯤ ꯌꯥꯝ ꯂꯨꯏ ꯑꯗꯨꯅ ꯃꯤꯅ ꯁꯤꯔꯤꯁꯦ ꯆꯤꯟꯗ ꯁꯤꯕꯅꯦ ꯁꯥꯅ ꯁꯤꯕꯅ ꯈꯣꯡꯒꯨꯟꯗ ꯁꯤꯕꯅꯦꯕ ꯑꯗꯨꯅ ꯁꯣ ꯄ꯭ꯂꯤꯖ ꯈꯔ ꯈꯪꯃꯤꯟꯅꯁꯦ ꯑꯩꯈꯣꯏꯁꯨ ꯕꯤꯠ ꯌꯥꯝ ꯊꯨꯗꯦꯛꯄꯤꯒꯅꯨ ꯑꯗꯨꯅ ꯌꯥम ꯐꯣꯡꯅꯤꯡꯕ ꯌꯥꯝ ꯍꯥꯏꯅꯤꯡꯕ ꯇꯝꯅꯤꯡꯕꯁꯦ ꯇꯟꯕ ꯌꯥꯎꯁꯜꯂꯛꯑꯦ ꯑꯗꯨꯅ ꯑꯁ ꯀꯔꯤ ꯀꯥꯟꯅꯅꯣꯗ ꯄꯩꯁꯥ ꯐꯪꯕꯁꯨ ꯅꯠꯇꯦ ꯀꯩꯅꯣ ꯇꯧꯕꯁꯨ ꯅꯠꯇꯦ ꯀꯥꯏꯅ ꯈꯟꯕꯩ ꯋꯥꯈꯜ ꯑꯃ ꯂꯥꯁꯇ ꯄꯨꯛꯅꯤꯡꯗ ꯂꯥꯛꯁꯜꯂꯛꯑꯦꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤ ꯂꯥꯛꯍꯟꯗꯕ ꯐꯕ꯭ꯔꯥꯅ ꯈꯜꯂꯦ ꯑꯩ ꯋꯥꯈꯜꯗꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯁꯨꯝ ꯁꯪꯒꯣꯝ ꯅꯣꯡꯃꯒꯤ ꯊꯣꯛꯏꯕ ꯁꯟꯗꯨꯕꯨ ꯆꯩ ꯑꯃ ꯄꯥꯏꯔ ꯃꯀ꯭ꯂꯥꯛꯇꯨꯗ ꯁꯨꯝ ꯀꯜꯂꯣ ꯑꯗꯨꯒ ꯃꯤꯒꯤ ꯁꯪꯒꯣꯝ ꯊꯣꯛꯐꯝ ꯖꯒꯥꯗꯨ ꯆꯩ ꯁꯨꯝ ꯀꯜꯂꯣ ꯑꯗꯨ ꯃꯃꯩ ꯊꯪꯗꯦ ꯃꯆꯤꯟꯖꯥꯛꯁꯨ ꯄꯤꯖꯔꯨꯅꯨ ꯁꯪꯒꯣꯝ ꯊꯣꯛꯂꯛꯑꯦꯕ ꯑꯗꯨꯒꯤ ꯋꯥꯐꯝꯗꯣ ꯃꯗꯨ ꯌꯥꯝ ꯁꯥꯡꯅ ꯉꯥꯡꯖꯔꯦ ꯑꯗꯨꯒ खरा थोकपननी अꯩꯅ मसिगी कनोजे मयामदा हाइजरिजे सो हेलो मिंग अमदे लेफम हाइबियु हेलो आई इरेंगबंदगी कोंथोक जमिंद्रमनी हाइबियु करी हाइबिनिंगी डायमंड की तुथांग मयाम से फज सेलेक्शन मयाम सु तोबी को हाइबियु अदुबु मयाम सी गवर्नमेंट ना अवाना सी येंगा लोकल एमएलए सिंगना एनजीओ सिंगना दी कोई डोनर मंत्रालय खुथांग इगल चीफ मिनिस्टर ऑनरेबल चीफ मिनिस्टर खुथांग डोनर बहु मयाम तौनब यावे अदु पंजनिंग इबदी लाइना तिना सिदगी खितंग लापथोक पिरकाम द मयाम सी सगी अवाना दुगी येंगगनेना टीवी दी चेंग चा खर द मयाम सी इशू याम तौने अदु इशू जी अखोय नाइजेरिया होय गवर्नमेंट की साइड की पी सिसु खर जु पेंथोंनब फै लाइट लाइना तिनागी येंगग लाइना रोम दसु
ꯀꯔꯝꯍꯥꯏꯅ ꯆꯪꯍꯜꯂꯣꯏꯗꯒꯦ ꯑꯗꯒꯤ ꯃꯌꯥꯝ ꯑꯇꯣꯞꯄ ꯂꯝꯗ ꯍꯩꯔꯣꯛꯇ ꯀꯔꯤꯗ ꯕ꯭ꯂꯦꯆꯤꯡ ꯄꯥꯎꯗꯔ ꯑꯗꯒꯤ ꯐꯤꯅꯥꯏꯟꯒꯨꯝꯕ ꯀꯥꯞꯊꯣꯛꯏ ꯃꯁꯤꯅ ꯈꯔ ꯃꯈꯩꯗꯤ ꯈꯔꯁꯨ ꯅꯥꯄꯤ ꯅꯔꯥꯡ ꯃꯔꯛꯇꯒꯤ ꯐꯒꯠꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯣ ꯁꯤꯔꯣꯝꯗꯁꯨ ꯄꯣꯠꯁꯤ ꯈꯔꯁꯨ ꯑꯩꯈꯣꯏꯗꯤ ꯊꯥꯔꯛꯏꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯁꯨ ꯈꯨꯠ ꯊꯥꯔꯛꯏꯁꯤ ꯑꯩꯈꯣꯏꯗꯤ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯩꯒꯤ ꯃꯣꯠꯇ ꯆꯦꯡ ꯌꯦꯜꯂꯤꯕꯁꯤꯁꯨ ꯃꯌꯥꯝꯁꯤ ꯆꯦꯡꯗꯨꯗ ꯑꯗꯨꯝ ꯗꯤꯄꯦꯟ ꯇꯧꯋꯦ ꯑꯩ ꯏꯁꯥꯃꯛꯁꯨ ꯆꯦꯡꯒꯤ ꯄꯟꯖꯔꯤ ꯂꯧ ꯎꯔꯒ ꯃꯁꯥꯒꯤ ꯆꯍꯤ ꯑꯃꯒꯤ ꯆꯥꯕ ꯀꯣꯟꯅꯔꯅꯤ ꯏꯀꯪ ꯊꯣꯛꯑꯁꯨ ꯊꯣꯛꯅ ꯍꯥꯏꯅ ꯂꯩꯈꯤꯕ ꯂꯝ ꯈꯔꯁꯨ ꯑꯗꯨꯝ ꯌꯥꯎꯗꯕ ꯅꯠꯇꯦ ꯏꯀꯪ ꯊꯣꯛꯈꯤꯕ ꯆꯍꯤꯅꯤ ꯂꯩꯈꯤꯕ ꯁꯤꯖꯟꯁꯦ ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯃꯨꯛꯁꯨ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯁꯤꯅ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯡꯁꯤ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯏꯚꯟ ꯑꯣꯐꯤꯁꯤꯌꯦꯜ ꯏꯁꯇꯥꯐ ꯐꯥꯎꯕ ꯍꯥꯏꯗꯤ ꯂꯣꯛꯗꯥꯎꯟꯁꯤꯅ ꯕꯦꯡ ꯐꯥꯎ ꯆꯠꯄ ꯌꯥꯗ꯭ꯔꯕ ꯃꯇꯝꯁꯨ ꯑꯣꯏꯁꯜꯂꯛꯏꯅꯦꯕ ꯊꯝꯖꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯤ ꯑꯩꯅ ꯁꯖꯦꯁꯟ ꯇꯧꯖꯅꯤꯡꯉꯤꯗꯤ ꯀꯦꯟꯗ꯭ꯔ ꯈꯨꯗꯤꯡꯃꯛꯇ ꯊꯣꯛꯈꯤꯕ ꯅꯠꯇꯦ ꯏꯁꯤꯡ ꯆꯤꯡꯉꯒꯁꯨ ꯂꯧ ꯄꯥꯟꯕ ꯐꯧ ꯃꯁꯥ ꯃꯁꯥꯒꯤ ꯂꯧꯁꯥꯟ ꯁꯟꯖꯥꯟ ꯇꯧꯈ꯭ꯔꯒꯁꯨ ꯍꯥꯏꯗꯤ ꯄꯣꯌꯦꯡ ꯆꯌꯦꯡꯒꯤ ꯐꯥꯎ ꯇꯥꯏꯔꯒ ꯀꯣꯟꯅꯔꯅꯤ ꯍꯥꯏꯅ ꯂꯩꯈꯤꯕ ꯈꯨꯟ ꯀꯦꯟꯗ꯭ꯔꯁꯨ ꯑꯗꯨꯝ ꯈꯔꯗꯤ ꯌꯥꯎꯗꯕ ꯅꯠꯇꯦ ꯃꯁꯤꯁꯤꯡꯁꯤꯒꯤ ꯃꯔꯛꯇ ꯀꯩꯗꯧꯔꯤꯒꯦꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤ ꯆꯠꯂꯤꯁꯤ ꯂꯥꯏꯔꯕꯁꯤꯡꯗꯨꯗ ꯂꯧ ꯎꯔꯤꯕ ꯐꯧ ꯆꯥꯅꯤꯡꯉꯥই ꯍꯥꯞꯄꯤꯕꯁꯤꯡ ꯍꯖꯤꯔꯥ ꯆꯥꯔꯤꯕꯁꯤꯡꯁꯤꯗ ꯈꯤꯇꯪ ꯍꯦꯟꯅ ꯐꯦꯁꯤꯂꯤꯇꯤꯁ ꯄꯤꯕꯤꯕꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯏꯔꯖꯥꯠꯅꯣ ꯃꯌꯥꯝꯁꯤ ꯁꯨꯃꯥꯏꯅ ꯊꯝꯅ ꯑꯩꯁꯨ ꯊꯝꯖꯔꯦ ꯑꯗꯨꯅ ꯃꯁꯤꯗꯒꯤ ꯈꯤꯇꯪ ꯊꯩꯗꯣꯛꯆꯔꯒ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯍꯥꯏꯔꯒꯗꯤ ꯆꯦꯡꯁꯨ ꯃꯦꯜꯍꯧꯔꯔꯣꯏ ꯄꯩꯁꯥꯁꯨ ꯃꯦꯜꯍꯧꯔꯔꯣꯏ ꯁꯥꯁꯨ ꯃꯦꯜꯍꯧꯔꯔꯣꯏ ꯑꯗꯨ ꯐ꯭ꯔꯤꯅꯤ ꯍꯥꯏꯔ ꯀꯥꯟꯗ ꯂꯣꯏꯅ ꯀꯩꯅꯣ ꯇꯧꯅꯩ ꯑꯗꯨꯅ ꯃꯁꯤ ꯐ꯭ꯔꯤꯗ ꯃꯨꯟꯅꯕ ꯑꯣꯏꯅ ꯇꯧꯔꯦ ꯑꯅꯥꯕꯁꯤ ꯐ꯭ꯔꯤꯗ ꯃꯁꯥ ꯃꯊꯟꯇ ꯂꯥꯛꯆꯕꯅꯤ ꯃꯁꯤꯁꯨ ꯑꯃꯨꯛꯇ ꯂꯥꯏꯅꯥꯁꯤ ꯑꯃꯨꯛꯇ ꯂꯧꯖꯔꯒꯦ ꯍꯥꯏꯕ ꯃꯤꯁꯤꯡꯁꯤꯗꯤ ꯑꯃꯠꯇ ꯊꯣꯛꯂꯛꯇꯦ ꯅꯥꯗꯅꯕꯒꯤ ꯋꯥ ꯉꯥꯛꯇ ꯉꯥꯡꯅꯩ ꯑꯗꯨꯅ ꯂꯥꯏꯅꯥ ꯑꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯀꯔꯝꯍꯥꯏꯅ ꯉꯥꯛꯊꯣꯛꯁꯤꯒꯦ ꯀꯩꯗꯧꯁꯤꯒꯦ ꯃꯁꯤ ꯂꯩꯔꯤꯕ ꯏꯚꯜ ꯁꯥꯏꯟꯇꯤꯁꯁꯤꯡꯁꯤꯒꯤ ꯅꯥꯀꯣꯡ ꯐꯥꯎ ꯌꯧꯅꯅꯕ ꯃꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯚꯦꯛꯁꯤꯟꯁꯤ ꯁꯥꯕꯤꯕ ꯉꯝꯗꯣꯏꯅꯣ ꯇꯦꯕ꯭ꯂꯦꯠ ꯄꯨꯊꯣꯛꯄꯤꯕ ꯉꯝꯗꯣꯏꯅꯣ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯗ ꯂꯩꯔꯤꯕ ꯚꯥꯏꯔꯁꯁꯤꯗꯤ HIV/AIDS ꯍꯥꯏꯅꯔꯤꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ ꯃꯄꯥꯡꯒꯜ ꯆꯪꯈ꯭ꯔꯗꯤ ꯁꯦꯀꯦꯟ ꯑꯃꯗ ꯃꯍꯤꯛꯁꯤ ꯏꯟ ꯇꯥꯔꯝꯁ ꯑꯣꯐ ꯂꯥꯛ ꯄꯣꯛꯏ ꯍꯥꯏꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯈꯕꯔ ꯀꯥꯒꯖꯇ ꯇꯤꯚꯤꯗ ꯄꯪꯇꯥꯛ ꯇꯥꯛꯄꯤꯔꯛꯄꯁꯨ ꯑꯩꯈꯣꯏ ꯇꯥꯖꯕꯁꯨ ꯌꯥꯎꯈꯤ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯕꯒꯨꯝ ꯊꯣꯛꯏ ꯃꯤꯅꯤꯠꯒꯤ ꯃꯅꯨꯡꯗ ꯁꯤꯔꯦ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯃꯦꯂꯦꯔꯤꯌꯥ ꯚꯥꯏꯔꯁꯇꯒꯤꯁꯨ HIV ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯃꯤꯅꯤꯠ ꯀꯨꯟ ꯃꯄꯥꯡꯒꯜ ꯀꯜꯂꯕꯗꯤ ꯑꯃꯅ ꯁꯦꯀꯦꯟꯗ ꯁꯤꯔꯦ ꯃꯤꯅꯤꯠꯒꯤ ꯃꯇꯨꯡꯗ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀꯤ ꯈꯨꯗꯤꯡꯃꯛꯅ ꯀꯔꯤ ꯇꯧꯔꯒ ꯑꯈꯪ ꯑꯍꯩꯒ ꯇꯥꯟꯅꯔꯒ ꯉꯁꯥꯏꯒꯤ ꯆꯦꯡ ꯆꯥꯛ ꯐꯪꯗꯦꯅ ꯍꯥꯏꯅꯔꯤꯕꯒꯤ ꯑꯦꯔꯦꯟꯖꯃꯦꯟ ꯑꯃ ꯃꯍꯤꯛꯁꯤꯒꯤ ꯃꯔꯝꯁꯤꯗ ꯑꯩꯈꯣꯏ ꯆꯤꯡꯅꯕꯗꯨꯒꯤ ꯑꯗꯒꯤ ꯇꯤꯚꯤꯗꯐꯥꯎ ꯇꯥꯟꯅꯔꯤ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯃꯍꯤꯛꯁꯤꯒꯤ ꯃꯔꯝꯗ ꯇꯥꯟꯅꯖꯅꯤꯡꯕ ꯄꯥꯝꯕꯗꯨꯅꯤꯀꯣ ꯑꯩꯅ ꯁꯖꯦꯁꯟ ꯇꯧꯖꯔꯤꯁꯦ ꯑꯩ ꯇꯥꯛꯆꯕꯁꯨ ꯅꯠꯆꯗꯦ ꯀꯔꯤꯁꯤꯁꯨ ꯈꯪꯖꯗꯦ ꯁꯨꯝ ꯃꯤꯌꯥꯝꯒꯤ ꯃꯣꯠꯁꯤ ꯃꯌꯥꯝ ꯇꯥꯖꯔꯀꯥꯟꯗ ꯑꯩꯁꯨ ꯂꯥꯏꯟꯁꯤ ꯉꯁꯥꯏꯗꯒꯤ ꯀꯩꯅꯣ ꯇꯧꯖꯕꯅꯦ ꯁꯤ ꯉꯥꯛꯇꯅꯤ ꯁꯣꯝꯅ ꯆꯥꯟꯕꯤꯗꯨꯅ ꯑꯩ ꯐꯪꯖꯔꯦ ꯑꯗꯨꯒꯤ ꯁꯖꯦꯁꯟꯗꯨ ꯈꯤꯇꯪ ꯇꯧꯖꯅꯤꯡꯗꯅ ꯑꯩ ꯐꯣꯟꯁꯤ ꯇꯧꯖꯔꯛꯑꯝꯕꯅꯤ ꯇꯥꯏꯃꯜꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣꯝꯒꯤ ꯗꯥꯏꯠꯇꯗꯣ ꯑꯗꯨꯅꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯊꯥꯒꯠꯆꯔꯤꯁꯦ ꯑꯩꯈꯣꯏ ꯆꯨꯝꯅ ꯂꯩꯕ ꯅꯠꯇꯕ ꯍꯣꯏ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯅ ꯑꯗꯨꯝ ꯇꯧꯔ ꯈꯔ ꯑꯗꯨꯝ ꯄꯪꯂꯩ ꯂꯩꯔꯒ ꯏꯆꯥ ꯏꯁꯨ ꯈꯛꯇꯪ ꯆꯦꯛꯁꯤꯟꯕꯅ ꯌꯥꯗꯕ ꯑꯃꯈꯛ ꯂꯩꯕ ꯑꯗꯨ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯏꯆꯤꯟ ꯏꯅꯥꯎꯅ ꯍꯥꯏꯕꯤꯔꯤꯗꯣ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯂꯥꯛꯑꯕ ꯀꯥꯟꯗ ꯑꯑꯣꯟꯕ ꯑꯃ ꯂꯥꯛꯀꯗꯧꯔꯤꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯑꯩꯅꯁꯨ ꯉꯁꯥꯏ ꯍꯥꯏꯖꯔꯤꯗꯨꯅꯤ ꯆꯦꯡ ꯌꯦꯟꯕꯒꯤ ꯈꯣꯠꯄꯒꯤ ꯇꯧꯔꯤ ꯃꯐꯝꯁꯦ ꯂꯥꯏꯚ ꯊꯥꯔꯒ ꯑꯃꯨꯛꯇꯪ ꯌꯦꯡꯉꯗꯤꯀꯣ ꯀꯨꯝꯍꯩ ꯑꯃ ꯇꯥꯅꯤ ꯍꯥꯏꯁꯦ ꯑꯔꯣꯏꯕꯗꯅꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯐꯤꯕꯝꯁꯦ ꯑꯗꯨꯒ ꯈꯟꯅꯗꯁꯨ ꯌꯥꯗꯕ ꯑꯩꯈꯣꯏ ꯔꯦꯗꯤꯑꯣꯁꯤꯗ ꯃꯌꯥꯝꯅ ꯍꯣꯏ ꯏꯆꯤꯟ ꯏꯅꯥꯎꯅ ꯍꯥꯏꯕꯤꯔꯛꯏ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗꯤ ꯀꯅꯥꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯗꯨꯅꯤ ꯌꯦꯁ ꯃꯥꯅ ꯍꯥꯏꯁꯤ ꯆꯨꯝꯃꯤ ꯑꯩꯈꯣꯏꯁꯨ ꯈꯔ ꯗꯥꯏꯇ ꯂꯧꯕ ꯌꯥꯏꯅ ꯍꯥꯏꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯨꯝꯕꯁꯤ ꯈꯔ ꯂꯧꯍꯟꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯆꯤꯟ ꯏꯅꯥꯎꯅ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯗꯅ ꯍꯥꯏꯕꯤꯕ ꯑꯗꯨ ꯈꯟꯅꯗꯕ ꯌꯥꯔꯣꯏ ꯅꯩꯅꯗꯕ ꯌꯥꯔꯣꯏ ꯑꯗꯨ ꯉꯥꯡꯅꯔꯤꯁꯤ ꯃꯅꯤꯄꯨꯔꯒꯤ ꯇꯪꯈꯥꯏ ꯑꯃ ꯍꯦꯟꯅꯗꯤ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯀꯗꯥꯏꯗ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤ ꯁꯟꯗꯣꯛꯆꯔꯀꯥꯟꯗ ꯑꯣ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤ ꯃꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯕꯣꯏꯔꯦ ꯍꯥꯏꯁꯤ ꯌꯨꯝꯗ ꯐꯝ ꯂꯣꯏꯅ ꯈꯪꯕꯤꯔꯝꯗꯣꯏꯅꯤ ꯀꯅꯥꯒꯤ ꯃꯇꯦꯡꯅꯅꯣ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯤꯕ ꯗꯥꯏꯃꯟꯒꯤ ꯃꯇꯦꯡꯅꯅꯤ ꯑꯣ ꯆꯦꯡ ꯆꯥꯛꯀꯤꯗ ꯇꯧ ꯂꯩꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ ꯁꯤꯗꯤ ꯁꯣꯏꯕ ꯇꯥꯔꯦ ꯑꯁꯦ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯋꯥꯐꯝꯁꯤꯅ ꯗꯥꯏꯃꯟꯗ ꯇꯧꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯤꯄꯜ ꯌꯨꯝꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯁꯤꯒꯤ ꯈꯣꯟꯖꯦꯜꯁꯤ ꯊꯣꯛꯍꯜꯂꯒ ꯃꯥꯒꯤ ꯈꯣꯟꯖꯦꯜꯗꯨꯅꯤ ꯃꯁꯤꯗꯩꯗ ꯑꯇꯣꯞ ꯑꯇꯣꯞꯄꯗ ꯃꯌꯥꯝ ꯈꯪꯕꯤꯔꯝꯒꯅꯤ ꯂꯩꯕꯤꯔꯤꯕ ꯆꯦꯅꯦꯜꯁꯤꯡ ꯃꯌꯥꯝꯁꯤꯡꯗ ꯃꯇꯤꯛ ꯆꯥꯔꯕ ꯌꯥꯝꯅ ꯃꯃꯤꯡ ꯂꯩꯔꯕ ꯆꯦꯅꯦꯜꯁꯤꯡꯗ ꯇꯧꯔꯤꯁꯤꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯃꯈꯣꯟꯁꯤ ꯊꯣꯛꯇꯅ ꯍꯥꯏꯇꯥꯔꯦ ꯗꯤꯁꯀꯁꯟ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯀꯌꯥ ꯍꯦꯟꯅ ꯃꯃꯤꯡ ꯂꯩꯔꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯈꯟꯅ ꯅꯩꯅꯒꯗꯧꯔꯤꯕꯅꯤ ꯃꯈꯣꯏ ꯈꯟꯅ ꯅꯩꯅꯕꯁꯦ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯌꯥꯝ ꯑꯣꯏ ꯑꯩꯈꯣꯏ ꯇꯥꯖꯔꯤꯕꯅꯤ ꯑꯩꯈꯣꯏꯁꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯈ꯭ꯔꯦ ꯈꯔꯝꯕ ꯑꯆꯧꯕꯅ ꯀꯔꯤ ꯍꯥꯏꯈ꯭ꯔꯦ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯁꯨ ꯇꯥꯖꯔꯤꯕꯅꯤ ꯇꯧꯕꯇꯕꯨ ꯃꯗꯨꯅ
अचौबा अखंबा हैरब ज्ञान तारब मियोय सिंगदगी वाखंदुना मखोइना नैनरगा अखोइगी थियोरी प्रैक्टिकल याउदबा थियोरी दो ओइना नैनबदुनी अखोइना हजिक तौरिसिना मसिगी लानमी खोमी मयामजनि युम युमदा लेबिरिबसिना थेंगनरबा अमदि मायोंगनरिबा सिंगदुगी खोंजेलदुनी अखोइना ताहंजरिसिना युम युमदा हजिक हजिक लेरिबा चेंग येनबगे कोइलाउ लाउनरिबा याउद्रबा सिंग हिदाक लांतक निंगथीजना कापसिंग निंगथीजना येनरबा सिंग अखोइ पुनमक हाइबदि लेमेन इचम चंबा मियोय सिंगसिगी खोंजेलनी अखोइना ताहंजरिसिना मसिनी सो द डिफरेंस बिटवीन लेरिबा मयामसी नैनबिउ मयामना अदुगा चिनाउसिंग हाइबिरकपा फजा फजबा सिदे लौक्सन मिनरखन अखोइ ज्ञान तामिनसी ज्ञान तामिनद्रदि यारोय सि थबकसे अदुना ngसाइदि चिनाउसो हाइबिरिदुनी आई खक्तन ज्ञान तारग लेना सिंग आथोकप सुंया यारोय अदुना ज्ञान याम ताद्री लमदमसे लेबिरि मयाम ज्ञान ताब चंगी हौजिक्ति अइने हेक हाइजबा वाफमदुनी खोंगग खंगने दो अनाबसे मंगा तरा हेक सुजलबा मणिपुर चाम सुरे हारबा तोरा तुरदोमनी लेरिसे मैतै लेरिसे लाख निपान मापन खतनी मुस्लिम चिनाउसिंग लेरिसे लाख मरी योपोनते चिंगद लेरिसे लाख मरी मुक्तनी पुनछन नरकांदा देगी मियान चाखर लेजिगा पुन्ना लाख 53 सिदी इकुई कुइरोय थाम फारोइन खले अदुगा हौजिकसु वेंटिलेटर कया लेरगे मणिपुर दा हुजी वेंटिलेटर लेजि जेनिम्स मंगा खक लेरगा रिम्स तरेट खक लेरगा करमाइना तौदोरिनो हुजी फमुंग क्याम लेरे आइसोलेशन वार्ड क्याम लेरे अनोबा पोचै खरा थुंगनी हाय अदगी हॉस्पिटल साबगी मतंगदा लाई अदगी अखोइ लेकाइदा साबा यारोय साबा यानी थंबा यारोय हाइबगी पोट क्या लाई हौजिक लाइना सिन नाब मी यांखै लेबा मतमदा तुमफम लेते मणिपुर दा हुजी ख्वाइदगी लुरि वाफमसे अदुना लाइक खुरमिनसी थमोय सेंगनरगा लेंगांगना पिरिबि नियमसे खिंगाक मिनसी सोशल डिस्टेंसिंग अतै अतै गाक मिनसी थागतचरी मयाम पुनमकपु सपोर्ट तौबियु सजेशन तौबियु करीम तो वारोब लेते अखोइगिदि मयामना सुगम तौहनिंगी समाइन तौसे हाइबा मयाम हाइबियु ताकपियु सो ngasiगिदि थोरम सिलुसनबा मतंग योक्सले अदुगा मखा ताबा कोलसे लोखचररोय हना हना थागतचरी ngasiगिदमक्तदि मखा ताबसिंग पृथ्वीदा करी करी तौरिबगे अदुगा करम करम मोंगदा लेरिबगे हाइबस मयामदा इंफॉर्मेशन पिजगे मसिमना खोइ थौनी पिजरक मतमदा हायरक मतमदा मयामना अतोप नेगेटिव सेंस अमदा चटपीगनु पिजरकलिबा पाउ कोदिमक्तो मालेमगे ओइना फोंगो पाउनी पाउदो मणिपुरी दा हंदोकपनि मैतेलोन दा हंदोकजबनि मियामदा ताहंजबनि अदुगा करिगुम मतमदा खोइना थाजदबा यारोकपदगी वीडियो याउन उलुकपा यावे मदुना फेसबुक पेज दा अदुगा डायमंड गे अनोबो चैनल डायमंड प्लस अदुगा 91.2 डायमंड रेडियो फेसबुक पेज हारिबस उचै करिगुम मतमदा सजेशन तौबियु ताकपियु मयाम लोकसन बेयाबा खनबा याबा खनसी अदुगा हेना फजबा रेडियो चैनल मो हेन मिनसी असिगुम लेना हस्ते कोइ मतम पुन ngak thoknanu hona minasi loinana ngasiगी सेलिब्रिटी खरा अखोइगी खोंजेल खरा ताहंजगे ना होना जबनी अदुबु रोसिबिना अखोइगी सैसकपी रोसिबिना खक्तंगना ngasiगी थोरमसिदा महाकी ओइबा पिबिरे अदुना खरा ngaइजरमनि ngasiगी ओइना अदु रोसिबिनागी खोंजेलना करी हाइरे हाइबदु मयाम येंगमिनसी रोसिबिना हौजी वर्ल्डगी मफम खुदिमक्ता सिनबा थुंगना संदोरकलिबा COVID-19 हाइरिबा लाइना असि यामना तमथिबा लाइनानी मसिगी हिदाक हौजिक फावबा लेते मसिदगी ngakthoknaba ख्वाइदगी फबा उपायदी अखंगै सिंगी मतुंगिना अइना ताजबदा अमगा सोना समनदबा हाइदी नारुबा मीदुदा थेंगनरुबा नत्रगा सोइदना माना पाइरंबा मफम अमदा सोइदना थेंगबगुंबा याउरगदी लाइना सिना लाइना संदोकपगी चांगसे यामना वांगे अदुमना तौरबदी माइ मित्ता खुना सोपीदबा अदगी खुदसा संदोकपगी चांगसे यामना वांगे अदुमना तौरबदी माइ मित्ता खुना सोपीदबा अदगी खुदसादु सेंगना सेकेंड 20 सेंगना हमदोकपीबा अदगी युमदगी मपान थोक्तन यारी मखैदी युमदगी मपान थोक्तबा हाइ सिना ख्वाइदगी फबा उपायने हाइदुना अखंगै सिंगना ताकपी अदुना अइना हाइजनिंगबदी मिपुम खुदिंगमकना अखंगै सिंगना ताकपीरिबा मोदसिंगसी इनबीदुना लाइना असि संदोरकपदगी थिंगनबा कोइ पुन्ना होटनमिनरसी हाइबा थागचरी रोसिबिना थोरमसिदा हाबिरकपदुगा अखोइगी सेलिब्रिटी सिंगना थमजबो वाफम खरा हाइतारे ngarangsो सेलिब्रिटी तरा मरी मंगा अनि खक्तौने तोरमदगी ममै थंगदि याम खलक्तना हाइतारे अदुमाइना तौखि अदुगा मुक्ताबिरिबा सिंगना हाइ वाहि सिंगसि चप मानै वाहि सिंगसि चप मानै अदुना सेलिब्रिटी सिंगना हाइरिबा वाहि सिंगसि मानहंदबा याब्रा
ꯑꯗꯨꯒ ꯁꯦꯂꯦꯕ꯭ꯔꯤꯇꯤꯅ ꯄꯤꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡꯁꯤ ꯆꯞ ꯃꯥꯟꯅꯩ ꯍꯥꯏ ꯋꯥꯐꯝꯁꯤꯗ ꯑꯩ ꯉꯛꯄ ꯐꯥꯎꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯈꯨꯠ ꯇꯣꯏꯅ ꯍꯥꯝꯕꯤꯌꯨ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯂꯩꯕꯤꯌꯨ ꯃꯄꯥꯟꯗ ꯆꯠꯂꯨꯔꯒꯗꯤ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯇꯧꯕꯤꯌꯨ ꯁꯦꯜꯐ ꯑꯥꯏꯁꯣꯂꯦꯁꯟ ꯍꯣꯝ ꯑꯥꯏꯁꯣꯂꯦꯇꯦꯠ ꯃꯐꯝ ꯑꯃꯗ ꯂꯩꯅꯅꯕꯒꯤ ꯗꯣꯛꯇꯔꯁꯤꯡꯒꯤ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯃꯇꯨꯡ ꯏꯟꯅ ꯑꯃꯗꯤ ꯂꯩꯉꯥꯛꯅ ꯄꯤꯔꯛꯂꯤꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯉꯥꯛꯅ ꯆꯠꯃꯤꯟꯅꯁꯤ ꯇꯉꯥꯏꯐꯗꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯉꯥꯛꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯆꯞ ꯃꯥꯟꯅꯕ ꯋꯥꯐꯝꯅꯤ ꯍꯥꯏꯖꯔꯛꯂꯤꯕ ꯋꯥꯐꯝꯗꯤ ꯊꯧꯔꯝꯁꯤꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯤꯑꯣꯏ 10 ꯑꯃꯗꯤ 15ꯅ ꯍꯥꯏꯔꯒ ꯈꯟꯅ ꯅꯩꯅꯔꯤꯕꯁꯦ ꯉꯁꯥꯏ ꯀꯣꯜ ꯇꯧꯔꯝꯕꯁꯤꯡꯗꯨꯅ ꯍꯥꯏꯍꯧꯗ꯭ꯔꯒꯁꯨ ꯊꯧꯔꯝꯁꯤꯒꯤ ꯑꯣꯏꯅ ꯃꯆꯜ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯥꯞꯆꯔꯤꯕꯅꯤ ꯀꯔꯤꯗ ꯈꯟꯅ ꯅꯩꯅꯕꯗꯨꯗꯤ ꯌꯥꯎꯍꯧꯗ꯭ꯔꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯂꯕ ꯁꯩꯁꯛꯄ ꯖꯔꯅꯦꯂꯤꯁ ꯑꯗꯒꯤ ꯐꯤल्मꯒꯤ ꯑꯦꯛꯇꯔ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯃꯈꯣꯏꯅ ꯀꯔꯤ ꯍꯥꯏꯔꯤꯕꯒꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏꯁꯦ ꯃꯤꯌꯥꯝꯅ ꯃꯈꯣꯏꯒꯤ ꯃꯐꯝ ꯑꯃ ꯐꯝꯕꯥꯛ ꯑꯃ ꯄꯤꯕꯅꯤꯅ ꯃꯗꯨꯒꯤ ꯐꯝꯕꯥꯛꯇꯨꯗꯒꯤ ꯃꯈꯣꯏꯅ ꯑꯃꯨꯛ ꯐꯖ ꯐꯖꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗ ꯏꯟꯅꯅꯕꯒꯤꯗꯃꯛ ꯂꯩꯅꯥ ꯑꯁꯤꯒꯤ ꯃꯔꯝꯗ ꯉꯥꯡꯉꯛꯄ ꯋꯥꯐꯝꯗꯣ ꯃꯤꯌꯥꯝꯗ ꯋꯥꯠꯍꯧꯕꯗꯣ ꯍꯥꯞꯆꯤꯟꯖꯔꯒ ꯃꯦꯟꯈꯠꯆꯕꯅꯤ ꯃꯁꯤꯗ ꯆꯞ ꯃꯥꯟꯅꯕ ꯃꯥꯟꯅꯗꯕ ꯍꯥꯏꯕ ꯋꯥꯈꯜꯗ ꯃꯤꯌꯥꯝꯅ ꯄꯨꯕꯤꯒꯅꯨ ꯂꯩꯅꯥ ꯑꯁꯤꯒꯤ ꯃꯔꯝꯗ ꯍꯦꯟꯅ ꯉꯥꯡꯅꯤꯡꯉꯥꯏ ꯂꯩꯇꯦ ꯀꯌꯥꯔ ꯍꯟꯖꯟꯅ ꯑꯗꯨꯝ ꯉꯥꯡꯉꯤ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯇꯥꯗꯦ ꯑꯇꯥꯕꯅ ꯑꯗꯨꯝ ꯇꯥꯏ ꯑꯁꯤꯡꯕꯅ ꯁꯤꯡꯉꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯤ 10ꯅ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝꯗꯨꯗꯤ ꯆꯞ ꯃꯥꯟꯅꯒꯅꯤ ꯈꯣꯟꯖꯦꯜ ꯃꯥꯟꯅꯔꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯈꯦꯠꯅꯒꯅꯤ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯁꯦꯂꯦꯕ꯭रिꯇꯤ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯋꯥꯍꯩ 5-10ꯗꯪ ꯄꯨꯒꯠꯆꯕꯅꯤ ꯑꯗꯨꯅ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕ ꯋꯥꯐꯝ ꯃꯤꯌꯥꯝꯒꯤ ꯊꯧꯔꯝꯗꯨ ꯊꯣꯏꯗꯣꯛꯇꯦ ꯆꯞ ꯃꯥꯟꯅꯩ ꯃꯤꯗꯨ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯆꯞ ꯃꯥꯟꯅꯕꯅꯤꯅ ꯊꯣꯏꯗꯣꯛꯇꯦꯅ ꯑꯗꯩ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯈ꯭ꯔꯦ ꯅꯪꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯎ ꯑꯗꯩ ꯃꯥꯗꯤ ꯑꯩꯈꯣꯏ ꯋꯥꯍꯩꯗꯣ ꯁꯨꯃꯥꯏꯅ ꯇꯧ ꯃꯥꯗꯤ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯇꯧ ꯍꯥꯏ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯅꯪꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯣꯅ ꯇꯧ ꯌꯥꯕ ꯅꯠꯇꯦ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯄꯨꯛꯅꯤꯡꯗ ꯂꯩꯈ꯭ꯔꯕ ꯋꯥꯐꯝꯅꯤ ꯑꯗꯣꯝ ꯑꯃꯗ ꯀꯔꯤꯒꯨꯝꯕ ꯂꯩꯅꯥ ꯑꯁꯤꯅ ꯅꯥꯔꯕꯗꯤ ꯀꯔꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯀꯗꯒꯦ ꯍꯪꯉꯗꯤ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯂꯥꯞꯅꯕ ꯑꯃꯒ ꯑꯃꯒ ꯃꯤꯇꯔ 2 ꯂꯥꯞꯅꯕ ꯈꯨꯠ ꯁꯥ ꯁꯦꯡ ꯁꯥꯄꯣꯟ ꯑꯣꯏꯔꯒꯁꯨ ꯍꯥꯝꯕꯤꯕ ꯑꯗꯨꯒ ꯑꯅꯥꯕ ꯃꯤ ꯂꯩꯔꯒꯗꯤ ꯇꯉꯥꯏꯐꯗꯅ ꯃꯥ ꯇꯣꯉꯥꯟꯅ ꯊꯝꯕꯤꯕ ꯆꯤꯟ ꯃꯥꯛꯁ ꯎꯞꯄ ꯇꯉꯥꯏꯐꯗꯅ ꯃꯄꯥꯟꯂꯣꯝ ꯆꯠꯂꯨꯔꯒꯗꯤ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯇꯧꯕꯤꯕ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯒꯦꯔꯥ ꯃꯍꯩ ꯃꯁꯤꯡ ꯇꯝꯃꯨꯕ ꯑꯣꯏꯒꯦꯔꯥ ꯆꯠꯂꯨꯕ ꯌꯨꯝꯗꯒꯤ ꯍꯦꯛ ꯃꯄꯥꯟ ꯊꯣꯛꯎꯕ ꯍꯜꯂꯛꯄꯁꯤꯡꯗꯣ ꯄꯨꯟꯗꯅ ꯂꯩꯕ ꯍꯥꯏꯕ ꯄꯣꯠꯁꯤ ꯆꯞ ꯃꯥꯟꯅꯅ ꯂꯩꯕꯅꯤꯅ ꯃꯗꯨ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯕꯗꯨꯅꯤ ꯂꯣꯏꯁꯤꯟꯖꯒꯦ ꯊꯧꯔꯝ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯋꯥꯈꯜ ꯇꯥꯟꯅꯗꯕ ꯑꯃꯗꯤ ꯚꯥꯞ ꯇꯥꯟꯅꯗꯨꯅ ꯃꯗꯨꯒꯤ ꯀ꯭ꯂꯥꯔꯤꯐꯤꯀꯦꯁꯟ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯇꯧꯖꯕꯅꯤ ꯑꯩꯈꯣꯏ ꯃꯥꯏꯀꯩꯗꯒꯤ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯔꯕꯁꯨ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯔꯁꯨ ꯃꯌꯥꯝꯁꯨ ꯄ꯭ꯂꯤꯖ ꯉꯥꯛꯄꯤꯒꯅꯤ ꯐꯖꯕ ꯋꯥꯐꯝꯁꯤꯡ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏ ꯈꯟꯅꯃꯤꯟꯅꯕꯅꯤ ꯁꯣ ꯃꯈꯥ ꯇꯥꯕ ꯊꯧꯔꯝꯁꯤꯡ ꯃꯊꯪ ꯑꯩꯈꯣꯏ ꯂꯥꯏꯚ ꯑꯣꯏꯅ ꯑꯗꯨꯃꯛ ꯆꯠꯊꯖꯒꯅꯤ ꯌꯨꯇ꯭ꯌꯨꯕ ꯑꯃꯗꯤ ꯈꯨꯠꯁꯦꯝ ꯂꯥꯏꯚ ꯂꯣꯏꯅꯅ ꯔꯦꯗꯤꯑꯣꯁꯤꯒꯤ ꯃꯦꯗꯝꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯍꯣꯠꯅꯖꯔꯤ ꯍꯧꯖꯤꯛꯀꯤꯗꯃꯛꯇꯗꯤ ꯊꯧꯔꯝ ꯂꯣꯏꯁꯤꯟꯖꯕꯒꯤ ꯑꯌꯥꯕꯗꯨ ꯖꯦꯝꯁ ꯁꯩꯒ꯭ꯔꯨꯖꯝꯅ ꯇꯥꯕꯤꯔꯤꯕꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯂꯧꯖꯔꯤ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ